ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯅꯥꯊꯣꯏ ꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯥꯛꯄꯤ ꯃꯤꯡꯁꯦꯜꯗ ꯍꯥꯏꯐꯦꯠ ꯃꯃꯥꯏꯗꯨ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯂꯨ ꯁꯥꯔꯤꯕ ꯃꯄꯨꯔꯣꯏꯕꯗ ꯍꯪꯂꯛꯏ꯫ ꯃꯣꯏ ꯄꯥꯕ, ꯑꯩꯒꯤ ꯁꯛꯁꯤꯕꯨ ꯀꯌꯥꯝ ꯊꯤꯖꯤꯜꯂꯒꯦ ꯑꯃꯨꯛꯇ ꯍꯥꯏꯔꯛꯑꯣ꯫ ꯉꯧꯕ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯊꯤꯗꯦꯗ ꯃꯃꯥ꯫ ꯃꯃꯥꯒ ꯀꯧꯔꯛꯀꯅꯨꯗ ꯄꯥꯕ, ꯄꯥꯛꯄꯤ ꯑꯗꯨꯝ ꯀꯧꯔꯛꯎ꯫ ꯃꯃꯥꯒ ꯀꯧꯔꯛꯄꯗꯣ ꯈꯪꯍꯟ ꯍꯅꯨꯁꯜꯂꯤ ꯏꯁꯥꯁꯤ꯫ ꯍꯣꯏ ꯀꯧꯔꯛꯀꯦ꯫ ꯅꯆꯥꯅꯨꯄꯥꯅ ꯅꯨꯄꯤ ꯊꯤꯔ ꯐꯥꯎꯕ ꯐꯖꯅꯤꯡꯕꯤꯁꯦ ꯍꯟꯗ꯭ꯔꯤꯅꯤꯀꯣ ꯄꯥꯛꯄꯤ ꯅꯪꯁꯦ꯫ ꯐꯖꯅꯤꯡꯗꯕ ꯅꯨꯄꯤꯕꯨ ꯀꯅꯥ ꯂꯩꯔꯝꯒꯗꯒꯦ ꯖꯒꯠ ꯁꯪꯁꯥꯔꯁꯤꯗ ꯄꯥꯕ? ꯅꯪꯒꯤ ꯅꯨꯄꯥ ꯑꯩꯉꯣꯟꯗ ꯄꯥꯕꯒ ꯀꯧꯔꯛꯄꯁꯤꯗꯤ ꯄꯥꯛꯄꯤ, ꯅꯪꯁꯤ ꯏꯆꯥ ꯅꯨꯄꯤꯗꯨ ꯃꯥꯟꯁꯤꯜꯂꯛꯏꯀꯣ꯫ ꯃꯥꯟꯗ꯭ꯔꯗꯤ ꯀꯩꯅꯣ, ꯄꯥꯕꯅ ꯑꯩꯉꯣꯟꯗꯒꯤ ꯍꯜꯂꯤꯗꯣ ꯆꯍꯤ ꯀꯌꯥꯅꯣ? 15 ꯈꯛꯇꯅꯤꯅꯦ ꯑꯗꯨꯕꯨꯗꯤ꯫ ꯑꯗꯨꯗꯤ ꯄꯥꯕ ꯀꯧꯕ ꯇꯥꯕꯅꯤ ꯑꯩꯅ꯫ ꯍꯣꯏꯗ ꯑꯗꯨ ꯈꯪꯗꯅ ꯑꯩꯁꯨ ꯅꯪꯅ ꯄꯥꯕ ꯀꯧꯕꯗ ꯁꯥꯎꯗ꯭ꯔꯤꯕꯅꯤꯅꯦ ꯄꯥꯛꯄꯤ꯫ ꯍꯅꯨꯕ ꯅꯉꯣꯟꯗ ꯑꯉꯥꯡ ꯑꯩꯅ ꯂꯩꯕꯤꯈ꯭ꯔꯤꯗꯣ ꯀꯔꯤꯗꯒꯤꯅꯣ? ꯈꯟꯊꯖꯧ ꯃꯨꯟꯅ ꯄꯥꯕ꯫ ꯅꯨꯄꯤ ꯀꯅꯥ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯂꯩꯔꯝꯕ ꯀꯥꯏ ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯗꯦꯅ ꯁꯦꯜ ꯇꯥꯞ ꯇꯥꯅ ꯂꯧꯊꯣꯛꯄꯤꯈꯤꯗꯣꯏꯅꯦ꯫ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯅꯪꯅ ꯁꯤꯃ ꯆꯥꯅꯤꯡꯉꯤ, ꯁꯤꯃ ꯁꯦꯠꯅꯤꯡꯉꯤ ꯂꯩꯕꯤꯌꯨ ꯍꯥꯏꯕꯗ ꯁꯦꯜꯗꯨ ꯁꯠ ꯁꯠꯂꯤꯗꯨꯅꯤ꯫ ꯄꯥꯛꯄꯤ ꯅꯣꯛꯂꯗꯨꯅ ꯑꯗꯨꯝꯅ ꯄꯥꯕꯅ ꯇꯧꯕꯗꯨꯗꯅꯦ ꯏꯄꯥꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯨꯄꯥ ꯑꯍꯟꯗ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯖꯔꯝꯅꯤꯗ ꯄꯥꯛꯄꯤ꯫ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯐꯩ ꯍꯦꯛ ꯍꯥꯏꯔꯤꯁꯤ ꯄꯥꯕ꯫ ꯑꯗꯨꯃꯛ ꯍꯦꯛ ꯍꯥꯏꯔꯛꯄ꯭ꯔꯥ ꯄꯥꯛꯄꯤ? ꯍꯥꯏꯔꯛꯏ ꯄꯥꯕ꯫ ꯑꯗꯨꯗꯤ ꯅꯪꯗꯤ ꯀꯔꯤ ꯈꯨꯝꯂꯝꯃꯤ? ꯀꯔꯤꯕꯨ ꯈꯨꯝꯂꯝꯃꯤꯒꯦ ꯄꯥꯕ? ꯅꯣꯏꯁꯨ ꯅꯨꯄꯥ ꯑꯍꯟꯗ ꯂꯩꯔꯝꯂꯒ ꯈꯪꯗꯧꯅꯤ ꯁꯤ ꯈꯨꯝꯂꯝꯕꯅꯤ꯫ ꯄꯥꯈꯨꯝ ꯃꯇꯤꯛ ꯆꯥꯏ ꯄꯥꯛꯄꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯄꯨꯈꯝ ꯑꯃꯗ ꯍꯩꯅꯧ ꯑꯃꯨꯟꯕꯗꯨ ꯈꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯏ ꯃꯃꯧ ꯅꯨꯄꯤꯅ꯫ ꯏꯀꯨꯕꯣꯛ, ꯏꯅꯦꯝꯄꯣꯛ, ꯍꯩꯅꯧ ꯑꯃꯨꯟꯕꯁꯦ ꯁꯤꯗ ꯊꯅꯝꯂꯒꯦ꯫ ꯄꯥꯛꯄꯤꯅ ꯊꯅꯝꯃꯣ꯫ ꯇꯅꯧꯕꯤ ꯏꯃꯨꯡ ꯆꯪꯈ꯭ꯔꯤ꯫ ꯄꯥꯛꯄꯤ ꯃꯃꯧ ꯅꯨꯄꯤꯅ ꯊꯅꯝꯕ ꯍꯩꯅꯧ ꯑꯃꯨꯟꯕ ꯑꯈꯥꯏꯕ ꯌꯥꯎꯕ ꯄꯨꯈꯝꯗꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯅꯛꯅ ꯊꯥꯡꯖꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯄꯥꯕꯒꯤ ꯁꯔꯨꯛ ꯂꯧꯍꯧꯔꯣ, ꯑꯗꯨꯒ ꯄꯤꯕꯤꯔꯛꯎ꯫ ꯉꯧꯕꯁꯨ ꯃꯥꯒꯤ ꯁꯔꯨꯛ ꯃꯁꯨꯡ 2 ꯂꯧꯍꯧꯔꯒ ꯄꯨꯈꯝꯗꯨ ꯏꯟꯊꯣꯔꯛꯏ꯫ ꯍꯥꯎꯏꯅꯦ ꯏꯃꯧꯒꯤ ꯍꯩꯅꯧꯁꯤꯗꯤ꯫ ꯅꯆꯥꯅꯨꯄꯥꯅ ꯉꯔꯥꯡ ꯂꯩꯔꯛꯑꯦ ꯍꯥꯏꯕꯅꯤ ꯄꯥꯕ꯫ ꯃꯔꯛ ꯊꯠꯅ ꯄꯥꯛꯄꯤ ꯏꯕꯦꯝ, ꯑꯇꯩ ꯃꯇꯝꯗ ꯅꯪꯒꯤ ꯄꯥꯕꯗꯨ ꯀꯧꯔꯁꯨ ꯅꯃꯧ ꯅꯨꯄꯤꯒꯤ ꯃꯃꯥꯡꯗꯗꯤ ꯇꯣꯏꯅ ꯀꯧꯔꯛꯀꯅꯨꯗ, ꯏꯀꯥꯏꯅꯦ ꯑꯩ꯫ ꯀꯔꯤꯒꯤ ꯏꯀꯥꯏꯔꯤꯕ ꯄꯥꯕꯗꯤ? ꯌꯥꯝ ꯏꯀꯥꯏꯔꯒ ꯂꯩꯀ꯭ꯔꯛ ꯑꯔꯥꯎꯕ ꯌꯦꯡꯂꯒ ꯂꯩꯅꯨꯡ ꯆꯪꯈ꯭ꯔꯣꯗꯅ ꯍꯦꯛ꯫ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ? ꯁꯨꯡꯀꯧ ꯀꯧꯔꯣꯏꯗꯕꯒꯤ ꯃꯍꯨꯠ ꯑꯃ ꯀꯧꯁꯤꯅ ꯐꯠꯇ꯭ꯔꯣ? ꯐꯩꯗ꯫ ꯄꯥꯔꯤ ꯊꯕꯛ ꯆꯠꯅꯕ ꯂꯣꯏꯁꯤꯜ꯫ ꯇꯅꯧꯕꯤ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯆꯥꯛ ꯂꯣꯏꯔꯕꯅꯤ ꯃꯣꯏꯇꯥꯗ? ꯍꯣꯏ ꯂꯥꯛꯑꯒꯦ꯫ ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯍꯜꯂꯛꯄꯗ ꯉꯥ ꯑꯌꯥꯏꯕ ꯈꯔ ꯂꯩꯔꯛꯎ, ꯂꯣꯏꯗꯧꯔꯦ꯫ ꯂꯩꯔꯛꯀꯦ꯫ ꯑꯗꯨ ꯃꯣꯏꯇꯥꯗ ꯏꯅꯦꯝꯄꯣꯛ ꯀꯩꯒꯁꯦ ꯀꯅꯥꯅ ꯍꯦꯟꯅ ꯐꯖꯕ ꯍꯦꯜꯂꯤ? ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤꯔꯗꯤ ꯈꯪꯗꯦ, ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯅꯪꯅ ꯍꯦꯜꯂꯤꯗ ꯐꯖꯕ꯫ ꯑꯗꯣ ꯁꯛ ꯐꯖꯕ ꯍꯟꯊꯗꯅꯕ ꯎꯍꯩ ꯋꯥꯍꯩꯗꯣ ꯂꯩꯕ ꯂꯦꯞꯄꯤꯒꯅꯨꯀꯣ꯫ ꯃꯗꯨ ꯆꯥꯕ ꯂꯦꯞꯄꯗꯤ ꯑꯩ ꯁꯛ ꯊꯤꯖꯤꯟꯅꯦꯕ꯫ ꯍꯩꯃ, ꯑꯗꯨ ꯈꯪꯗꯅ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯤꯅꯤ ꯍꯨꯝꯅꯤ ꯀꯥꯟꯅꯔꯒ ꯍꯦꯛ ꯂꯩꯔꯛꯏꯗꯣ꯫ ꯌꯥꯝ ꯐꯩꯗ ꯑꯩꯒꯤ ꯅꯨꯄꯥꯁꯤ꯫ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯉꯤꯅꯣ? ꯍꯥꯎꯒꯗ꯭ꯔꯥ ꯌꯦꯡꯒꯦ꯫ ꯏꯟꯁꯥꯡꯕꯨꯗꯤ ꯏꯀꯨꯕꯣꯛꯅ ꯌꯥꯝ ꯄꯥꯝꯖꯕ ꯕꯦꯂꯦꯟꯗ꯭ꯔꯤ ꯏꯔꯣꯝꯕ ꯑꯃꯒ ꯃꯣꯏꯇꯥꯗꯅ ꯌꯥꯝ ꯄꯥꯝꯖꯕ ꯍꯋꯥꯏ ꯊꯔꯥꯛ ꯀꯥꯡꯁꯣꯏ ꯑꯃꯒ ꯊꯣꯡꯉꯤ꯫ ꯑꯗꯨꯗꯤ ꯄꯨꯛꯀꯥꯏꯈꯩ ꯆꯥꯔꯒ ꯆꯠꯈꯤ ꯌꯥꯔꯦꯅꯦ꯫ ꯄꯨꯛꯀꯥꯏꯈꯩ ꯆꯥꯕꯗꯤ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯦ? ꯃꯣꯏꯇꯥꯗꯅ ꯄꯨꯛꯀꯥꯏꯈ꯭ꯔꯗꯤ ꯑꯩꯒꯤ ꯎꯍꯩ ꯋꯥꯍꯩꯗꯤ ꯀꯅꯥꯅ ꯂꯩꯕꯤꯔꯛꯀꯅꯤ? ꯍꯣꯏꯅꯦ, ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ꯫ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯃꯣꯏꯇꯥꯗ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯔꯝꯃꯅꯤ ꯏꯅꯦꯝꯄꯣꯛꯅ꯫ ꯄꯥꯕꯗꯤ ꯂꯩꯍꯧꯗ꯭ꯔꯣ? ꯏꯀꯨꯕꯣꯛꯇꯤ ꯀꯩꯊꯦꯜ ꯀꯥꯈꯤ ꯂꯨ ꯌꯣꯟꯕ꯫ ꯏꯄꯥꯁꯤꯁꯨ ꯋꯥꯖꯔꯕꯅꯤ ꯏꯃꯥꯒꯤ ꯁꯥꯔꯩꯗ꯫ ꯃꯤꯅꯒ ꯇꯥꯔꯗꯤ ꯏꯅꯦꯝꯄꯣꯛꯁꯦ ꯁꯥꯔꯩ ꯌꯥꯝ ꯀꯟꯕꯤ ꯑꯣꯏꯅ ꯈꯜꯂꯅꯤꯀꯣ ꯃꯣꯏꯇꯥꯗ꯫ ꯐꯥꯒꯤ ꯇꯧꯕꯅꯤꯍꯦ꯫ ꯄꯥꯛꯄꯤ ꯁꯪꯒꯣꯏ ꯃꯆꯤꯗꯨꯗ ꯐꯝꯂꯒ ꯃꯤꯡꯁꯦꯜꯗꯨ ꯌꯦꯡꯗꯨꯅ ꯀꯣꯛꯇ ꯍꯧꯔꯛꯂꯤꯕ ꯑꯉꯧꯕ ꯁꯝꯄꯣꯛꯇꯨ ꯃꯟꯗꯨꯅ ꯐꯣꯏꯗꯠꯂꯤ꯫ ꯃꯁꯤꯅ ꯅꯣꯡꯃꯒꯤ ꯍꯧꯕ ꯍꯦꯟꯒꯠꯂꯛꯄꯁꯤ ꯑꯩꯁꯤ ꯍꯅꯨꯕꯤ ꯃꯥꯟꯗꯧꯔꯦ꯫ ꯃꯁꯤꯗ ꯐꯣꯏꯗꯠꯀꯦ ꯄꯦꯟꯅ ꯍꯧꯅꯤꯡꯈꯣꯗꯅ ꯅꯪ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯄꯥꯔꯤ ꯊꯕꯛ ꯊꯣꯛꯂꯛꯄꯗ ꯃꯃꯥꯅ ꯁꯪꯒꯣꯏ ꯃꯆꯤꯗ ꯇꯧꯔꯤꯗꯨ ꯎꯕꯗ ꯍꯪꯂꯛꯏ꯫ ꯃꯥ, ꯁꯪꯒꯣꯏ ꯃꯆꯤꯗꯨꯗ ꯀꯩꯗꯧꯔꯤꯅꯣ? ꯁꯝ ꯑꯉꯧꯕ ꯐꯣꯏꯗꯠꯂꯤꯝꯅꯦ꯫ ꯅꯍꯥ ꯁꯥꯅꯤꯡꯉꯤꯕ ꯍꯅꯨꯊꯪꯗ? ꯑꯩꯁꯦ ꯆꯍꯤ 50 ꯌꯧꯗ꯭ꯔꯤꯅꯦ꯫ ꯅꯪꯒꯤ ꯅꯨꯄꯤꯒ ꯑꯩꯒꯁꯦ ꯂꯣꯡꯒꯥꯅꯤ ꯈꯪꯂꯕ꯭ꯔꯥ? ꯂꯣꯡꯒꯥ ꯑꯣꯏꯔꯁꯨ ꯏꯃꯥꯅ ꯃꯅꯦꯝꯄꯣꯛ, ꯃꯥꯅ ꯅꯃꯧ ꯅꯨꯄꯤ꯫ ꯍꯩꯄꯥ ꯁꯥꯗꯅ ꯂꯩꯔꯅꯨ꯫ ꯅꯪꯒꯤ ꯆꯠꯇꯧꯕ ꯅꯊꯧꯗꯣ ꯑꯗꯨꯝ ꯆꯠꯈꯣꯀꯣ, ꯌꯥꯝ ꯌꯦꯜꯂꯛꯀꯅꯨ ꯑꯩꯉꯣꯟꯗ꯫ ꯅꯃꯧ ꯅꯨꯄꯤꯒ ꯂꯣꯡꯒꯥ ꯑꯣꯏꯔꯁꯨ ꯐꯖꯕꯗꯤ ꯅꯃꯧ ꯅꯨꯄꯤꯅ ꯍꯦꯜꯂꯤꯗ ꯏꯃꯥ꯫
ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯛꯅꯔꯝꯂꯒ ꯅꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯄꯥꯔꯤ꯫ ꯄꯥꯛꯄꯤ ꯃꯤꯡꯁꯦꯜ ꯃꯆꯥꯗꯨ ꯅꯥꯀꯟꯗꯨꯗ ꯊꯝꯈ꯭ꯔꯒ ꯃꯄꯨꯛꯅꯤꯡꯗ ꯈꯜꯍꯧꯏ꯫ ꯍꯦꯜꯂꯝꯃꯅꯤ ꯌꯥꯝ ꯐꯖꯕ꯫ ꯆꯍꯤ ꯄꯥꯊꯣꯛꯅꯔꯨꯔꯕꯗꯤ ꯏꯃꯧ ꯅꯨꯄꯤꯅ ꯆꯍꯤ ꯑꯃꯅꯤꯗꯤ ꯍꯜꯂꯝꯅꯤ ꯑꯩꯉꯣꯟꯗꯒꯤ꯫ ꯃꯄꯥꯅ ꯅꯨꯄꯤ ꯑꯉꯥꯡ ꯂꯧꯋꯦꯅ ꯃꯆꯥꯅꯨꯄꯥꯁꯨ ꯅꯨꯄꯤ ꯑꯍꯜ ꯂꯧꯏꯅꯦ꯫ ꯑꯗꯨꯁꯨ ꯃꯥꯕꯨ ꯄꯣꯛꯂꯤꯕ ꯃꯃꯥ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ ꯍꯟꯕ꯫ ꯆꯤꯡꯗ ꯂꯨ ꯁꯥꯅꯕ ꯋꯥ ꯌꯥꯟꯕ ꯆꯠꯈꯤꯕ ꯉꯧꯕꯁꯨ ꯍꯜꯂꯛ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯪꯒꯣꯏ ꯃꯁꯤꯗꯨꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯧꯔꯦ ꯃꯃꯥ? ꯑꯩꯅ ꯃꯃꯥ ꯀꯧꯕꯤꯔꯛꯀꯅꯨ ꯍꯥꯏꯔꯒ ꯄꯥꯕ꯫ ꯁꯣꯏꯕꯅꯤ ꯄꯥꯛꯄꯤ ꯍꯥꯏꯕꯅꯤ꯫ ꯅꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯝꯂꯤꯕ ꯅꯃꯧ ꯅꯨꯄꯤꯅ ꯍꯦꯟꯅ ꯃꯁꯛ ꯐꯖꯩꯌꯦ꯫ ꯑꯗꯨꯒꯤ ꯋꯥꯈꯜ ꯁꯨꯝ ꯈꯜꯂꯝꯃꯤꯅꯤ ꯄꯥꯕ꯫ ꯃꯥꯏ ꯃꯤꯠꯅꯅꯤꯗ ꯑꯗꯨꯗꯤ꯫ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯑꯩꯒꯤ ꯄꯥꯛꯄꯤꯅ ꯍꯦꯜꯂꯤ ꯐꯖꯕ꯫ ꯄꯥꯛꯄꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨꯗ ꯅꯣꯛꯂꯗꯨꯅ ꯑꯗꯨꯅꯦꯕ ꯑꯩꯁꯨ ꯈꯪꯖꯩꯌꯦꯕ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ ꯍꯟꯕ ꯅꯃꯧ ꯅꯨꯄꯤꯅ ꯀꯌꯥꯝꯕꯨ ꯐꯖꯕ ꯍꯦꯟꯗꯣꯏꯅꯣ ꯅꯠꯇ꯭ꯔ ꯄꯥꯕ? ꯅꯠꯂꯤ ꯎꯍꯩ ꯐꯅ ꯆꯥꯔꯁꯨ ꯑꯍꯜ ꯍꯥꯏꯁꯤꯗꯤ ꯑꯍꯜꯅꯤ꯫ ꯃꯥꯅꯤ ꯆꯨꯝ꯫ ꯑꯗꯨ ꯄꯥꯕ ꯑꯪꯒꯨꯔ ꯈꯔ ꯂꯩꯕꯤꯌꯨꯗꯅ ꯍꯣꯔꯦꯟꯗꯤ꯫ ꯂꯩꯒꯦ ꯂꯨ ꯁꯥꯅꯕ ꯋꯥꯁꯤ ꯈꯥꯏꯗꯣꯛꯂꯒ ꯏꯠꯄ ꯍꯧꯔꯝꯈꯤꯒꯦ ꯑꯗꯨꯒ ꯂꯩꯔꯨꯔꯒꯦꯀꯣ꯫ ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯋꯥꯡꯂꯣꯝ ꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦ ꯄꯥꯕ꯫ ꯀꯨꯏꯔꯛꯀꯅꯨꯀꯣ꯫ ꯍꯣꯏ꯫ ꯍꯧꯖꯤꯛ ꯃꯅꯤ ꯃꯃꯧꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤ ꯁꯛ ꯐꯖꯅꯕ ꯎꯍꯩ ꯋꯥꯍꯩ ꯆꯥꯕ ꯁꯛ ꯐꯖꯕ ꯍꯦꯟꯕ ꯇꯥꯟꯅꯕꯗꯨꯅꯤ꯫ ꯄꯥꯛꯄꯤ ꯅꯠꯇ꯭ꯔꯣ ꯃꯥꯡꯗ ꯆꯠꯂꯤꯁꯤꯕꯣ? ꯄꯥꯛꯄꯤ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯈꯨꯝꯂꯛꯏ꯫ ꯃꯥꯅꯤ ꯏꯆꯦ꯫ ꯏꯁ ꯄꯥꯛꯄꯤ ꯏꯕꯦꯝꯃ ꯅꯪꯗꯤ ꯅꯁꯛ ꯐꯖꯕ ꯍꯟꯗ꯭ꯔꯤꯅ ꯅꯃꯧ ꯐꯪꯂ ꯐꯥꯎꯕ꯫ ꯏꯃꯧ ꯐꯪꯂꯒ ꯁꯛ ꯐꯖꯕ ꯍꯦꯛꯇ ꯍꯟꯒꯗꯧ ꯅꯠꯇꯦꯗ ꯏꯆꯦ꯫ ꯅꯠꯇꯦꯗ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯧ ꯂꯥꯛꯂꯦ ꯀꯥꯏꯅ ꯀꯦꯅꯤꯡꯗꯕꯤ ꯑꯍꯜ ꯈꯥꯡꯑꯣꯏ ꯑꯣꯏꯁꯤꯟꯕꯤꯒꯗꯣ ꯇꯧꯗꯦ ꯍꯥꯏꯕ ꯅꯪꯗꯤ꯫ ꯏꯆꯦ ꯑꯩꯗꯤ ꯑꯍꯜ ꯁꯨꯡꯑꯣꯏ ꯑꯣꯏꯅꯤꯡꯗꯦ ꯁꯛ ꯊꯤꯖꯤꯜꯂꯛꯀꯅꯤ ꯈꯟꯕꯗ꯫ ꯁꯛ ꯐꯖꯕ ꯅꯣꯏꯗꯤ ꯈꯜꯂꯝꯒꯅꯤ ꯑꯗꯨꯝꯅ ꯁꯛ ꯊꯤꯔꯨꯕ ꯑꯩꯈꯣꯏꯗꯤ ꯈꯟꯗꯦꯗ ꯄꯥꯛꯄꯤ꯫ ꯈꯔ ꯊꯨꯅ ꯑꯍꯜ ꯑꯣꯏꯗꯨꯅ ꯁꯤꯈꯤꯕ ꯑꯗꯨꯒ ꯃꯊꯪ ꯃꯄꯣꯛꯇ ꯁꯛ ꯐꯖꯕꯤ ꯑꯣꯏꯅ ꯄꯣꯛꯂꯛꯄ ꯁꯤꯅꯤ ꯍꯧꯖꯤꯛ ꯈꯜꯂꯤꯁꯦ꯫ ꯏꯆꯦꯕꯨ ꯀꯅꯥꯅ ꯁꯛ ꯊꯤ ꯍꯥꯏꯔꯤꯅꯣ ꯏꯆꯦ? ꯑꯁꯨꯛ ꯃꯒꯨꯟ ꯂꯩꯔꯤꯕ ꯏꯆꯦꯁꯤꯕꯨ ꯁꯛ ꯐꯖꯅꯕ ꯁꯦꯝꯃꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯐꯖꯔꯛꯀꯅꯤ ꯁꯛ꯫ ꯁꯦꯝꯗ꯭ꯔꯕ ꯖꯣꯇꯣꯟ ꯇꯧꯗ꯭ꯔꯕ ꯐꯖꯔꯔꯣꯏ꯫ ꯍꯩꯁ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯣꯔꯦꯟꯗꯒꯤ ꯁꯦꯝꯂꯨꯔꯒꯦ ꯍꯦꯛꯇ꯫ ꯁꯦꯝꯃꯣ ꯏꯆꯦ ꯎꯍꯩ ꯋꯥꯍꯩꯒꯗꯣ ꯅꯣꯡꯃꯒꯤ ꯈꯔ ꯆꯥꯋꯣ ꯏꯆꯦ꯫ ꯍꯣꯔꯦꯟꯗꯒꯤ ꯆꯥꯔꯨꯔꯒꯦ ꯍꯦꯛꯇ ꯄꯥꯛꯄꯤ꯫ ꯅꯥꯇꯩꯗ ꯂꯩꯕꯤꯌꯨ ꯍꯥꯏꯗꯅ ꯅꯤꯡꯉꯥꯏ ꯇꯧꯔꯨꯔꯗꯕꯅꯤ꯫ ꯅꯤꯡꯉꯥꯏ ꯈꯔꯁꯨ ꯇꯧꯗꯧꯅꯤ ꯀꯩꯅꯣ ꯏꯆꯦ꯫ ꯆꯠꯂꯦ ꯑꯗꯨꯗꯤ ꯑꯩ ꯄꯥꯛꯄꯤ꯫ ꯍꯣꯏ ꯏꯆꯦ꯫ ꯌꯥꯏꯃꯕꯤꯗꯨ ꯏꯃꯨꯡꯒꯤ ꯂꯩꯇꯕꯒ ꯀꯥꯎꯊꯣꯛꯄ ꯃꯈꯩ ꯃꯄꯨꯔꯣꯏꯕ ꯈꯣꯏꯗꯨꯝꯕꯗ ꯅꯤꯡꯉꯥꯏ ꯀꯟꯅ ꯇꯧꯔꯤ ꯑꯉꯥꯡ ꯃꯆꯥꯗꯧꯅ꯫ ꯈꯣꯏꯗꯨꯝ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯔꯪ ꯉꯪꯂꯒ ꯁꯨꯝ ꯂꯩꯕꯗꯨꯗ ꯇꯥꯅꯤꯡꯂꯛꯇ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯏꯃꯕꯤ ꯀꯔꯤꯅꯣ ꯅꯪ ꯍꯦꯛ ꯈꯟꯖꯤꯜꯂꯛꯄꯒ ꯑꯩꯉꯣꯟꯗ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯤꯕꯨ? ꯑꯩꯒꯤ ꯅꯥꯀꯣꯡꯁꯦ ꯋꯥꯏꯌꯝꯁꯤꯜꯂꯤ ꯅꯊꯧ ꯇꯧꯔꯨꯁꯨ ꯆꯠ꯫ ꯁꯛ ꯐꯖꯅꯕ ꯎꯍꯩ ꯋꯥꯍꯩ ꯂꯩꯕꯤꯌꯨ ꯍꯥꯏꯔꯒ ꯅꯥꯀꯣꯡ ꯋꯥꯏꯁꯤꯜꯂꯤꯕꯨ ꯀꯔꯤꯅꯣ ꯅꯨꯄꯥ? ꯑꯩꯅ ꯁꯛ ꯐꯖꯕꯗꯣ ꯅꯪꯗꯤ ꯄꯥꯝꯗ꯭ꯔꯣ? ꯉꯥꯏꯈꯣ ꯑꯩ ꯍꯥꯟꯅ ꯋꯥ ꯑꯝꯇ ꯍꯪꯍꯧꯒꯦ ꯅꯉꯣꯟꯗ꯫ ꯍꯪꯉꯛꯎꯅꯦ ꯈꯨꯝꯗꯣꯛꯀꯦ ꯂꯩꯕꯤꯅꯤꯕꯨ ꯍꯥꯏꯔꯗꯤ꯫ ꯅꯪꯅ ꯁꯛ ꯐꯖꯕꯒ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯄꯒ ꯀꯅꯥꯅ ꯍꯦꯟꯅ ꯐꯩ ꯍꯥ? ꯀꯔꯝꯕꯅ ꯐꯩ ꯈꯜꯂꯤ ꯌꯥꯏꯃꯕꯤ ꯋꯥꯈꯜ ꯇꯧꯗꯨꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯈꯣꯏꯗꯨꯝ ꯃꯈꯥ ꯇꯥꯔꯛꯂꯗꯨꯅ ꯁꯦꯜ ꯄꯥꯏꯕ ꯃꯤꯒꯤ ꯃꯇꯧ ꯇꯝꯅꯤꯡꯒꯅꯨ ꯀꯩꯗꯧꯅꯨꯡꯗ꯫ ꯂꯥꯏꯔꯕ ꯑꯩꯈꯣꯏꯅ ꯁꯦꯜ ꯄꯥꯏꯕ ꯃꯤꯒꯤ ꯃꯇꯧ ꯇꯝꯅꯤꯡꯂꯕꯗꯤ ꯁꯦꯜꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯒ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯇꯥꯒꯅꯤ꯫ ꯑꯗꯨꯅ ꯂꯥꯏꯔꯕ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯆꯥꯡꯗ ꯑꯗꯨꯃꯛ ꯂꯩꯁꯤꯀꯣ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯁꯛ ꯐꯖꯕ ꯄꯥꯝꯗꯕ ꯅꯨꯄꯥ ꯑꯝꯇ ꯂꯩꯇꯕꯅꯤ꯫ ꯐꯤꯕꯝꯅ ꯌꯥꯗꯗꯨꯅ ꯇꯧꯔꯤꯕꯅꯤ ꯃꯁꯤꯁꯨ꯫ ꯅꯁꯛ ꯐꯖꯅꯤꯡꯂꯕꯗꯤ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯅꯊꯧ ꯇꯧꯔꯨ ꯆꯠꯂꯨ꯫ ꯌꯥꯏꯃꯕꯤ ꯈꯟꯕ ꯌꯥꯕ ꯈꯜꯂꯨꯔꯒ ꯍꯣꯏꯗ ꯅꯨꯄꯥ ꯁꯛ ꯐꯖꯔꯒ ꯀꯩꯗꯧꯅꯗꯣꯏꯅꯣ? ꯁꯛ ꯐꯖꯅꯕ ꯁꯦꯝꯕꯗꯨꯅ ꯍꯦꯟꯅꯕꯨ ꯋꯥꯅꯤ꯫ ꯋꯥꯗꯣꯏ ꯁꯔꯨꯛ ꯋꯥꯗꯕꯤꯗ ꯂꯥꯏꯔꯅ ꯂꯩꯕꯁꯤꯅ ꯍꯦꯟꯅ ꯑꯗꯨꯝ ꯐꯩ꯫ ꯀꯥꯟꯅꯗꯦ ꯁꯟꯍꯤ ꯈꯨꯜꯂꯨꯈꯤꯒꯦ ꯋꯥꯏ ꯇꯩꯅꯅꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯧꯕꯨꯛꯂꯣꯝꯗ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯌꯥꯏꯃꯕꯤ꯫ ꯑꯣꯟꯊꯣꯛꯄꯒꯤ ꯅꯨꯄꯤꯅꯤꯗꯀꯣ ꯑꯩꯒꯤ ꯅꯨꯄꯤꯁꯦ꯫ ꯉꯁꯤ ꯃꯥꯒ ꯑꯣꯛꯅꯔꯤꯕ ꯂꯥꯏꯁꯤ ꯑꯩ ꯃꯁꯛ ꯃꯃꯤꯡ ꯀꯣꯟꯅ ꯈꯪꯉꯤꯀꯣ꯫ ꯍꯥꯏꯗꯤ ꯍꯥꯏꯔꯨꯔꯦ ꯑꯩꯒꯤ ꯅꯨꯄꯤꯅ ꯄꯪꯕꯒꯤꯅꯤ꯫ ꯌꯥꯆꯪꯂꯛꯄꯒꯤ ꯙꯨꯞ ꯊꯥꯎꯃꯩ ꯊꯥꯔꯝꯂꯒ ꯙꯨꯞ ꯀꯠꯄꯗ ꯁꯦꯠꯄ ꯑꯁꯦꯡꯕ ꯐꯤꯗꯨ ꯍꯣꯡꯗꯣꯛꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯇꯅꯧ꯫ ꯂꯩꯔꯪꯗꯨ ꯃꯩ ꯊꯥꯒꯠꯂꯒ ꯆꯐꯨ ꯃꯍꯤ ꯊꯥꯡꯒꯠꯈ꯭ꯔꯒ ꯆꯦꯡꯐꯨꯗꯒꯤ ꯆꯦꯡꯗꯨ ꯃꯤꯔꯨꯛꯇꯨꯅ ꯑꯣꯜꯂꯒ ꯃꯨꯠ 3 ꯍꯟꯖꯤꯜꯂꯝꯂꯒ ꯏꯟꯁꯥꯡ ꯁꯦꯝꯕ ꯍꯧꯏ꯫ ꯃꯅꯦꯝꯄꯥꯛꯄꯤꯁꯨ ꯆꯪꯂꯛꯇꯨꯅ ꯏꯟꯁꯥꯡ ꯁꯦꯝꯕꯗꯨ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯏꯟꯁꯥꯡ ꯁꯦꯝꯅ ꯍꯥꯏꯔꯛꯏ ꯃꯃꯧ ꯅꯨꯄꯤꯗ ꯄꯥꯛꯄꯤꯅ꯫ ꯏꯟꯁꯥꯡ ꯃꯣꯔꯣꯛ ꯌꯥꯝ ꯊꯥꯛꯀꯅꯨꯀꯣ ꯃꯧ꯫ ꯇꯞꯅ ꯑꯗꯨꯝ ꯈꯨꯝꯂꯛꯏ ꯇꯅꯧꯕꯤ ꯃꯥꯁꯨ꯫ ꯊꯥꯛꯇꯤ ꯏꯅꯦꯝꯕꯣꯛ ꯃꯣꯔꯣꯛ ꯌꯥꯝ ꯊꯥꯗꯤ ꯃꯣꯔꯣꯛ ꯁꯥꯕꯒꯤ ꯍꯨꯍꯥ ꯀꯥꯝꯕꯗꯨꯗ ꯁꯛ ꯊꯤꯖꯤꯜꯂꯅꯤꯅ꯫ ꯑꯩꯉꯣꯟꯗꯒꯤ ꯍꯟꯖꯔꯁꯨ ꯐꯖꯕꯗꯤ ꯄꯥꯝꯂꯤꯕ ꯑꯣꯏꯔꯦ ꯅꯪꯁꯨ꯫ ꯐꯖꯕꯕꯨ ꯄꯥꯝꯗꯕ ꯀꯅꯥꯕꯨ ꯂꯩꯔꯝꯒꯗꯒꯦ ꯏꯅꯦꯝꯕꯣꯛ? ꯑꯗꯣ ꯃꯧ ꯏꯆꯥ ꯅꯨꯄꯥꯅ ꯂꯧꯔꯛꯄꯅꯤꯗꯅ ꯑꯩꯅ ꯅꯉꯣꯟꯗ ꯃꯧꯒ ꯀꯧꯕꯁꯦ ꯇꯁꯦꯡꯕꯗꯤ ꯀꯧꯔꯝꯂꯣꯏꯗꯕꯅꯤ꯫
mau ꯀꯧꯗ꯭ꯔꯗꯤ ꯀꯔꯤ ꯀꯧꯗꯣꯏꯕ ꯏꯅꯦꯝꯄꯣꯛ? ꯏꯆꯦ ꯀꯧꯗꯧꯅꯤ. ꯅꯪꯒ ꯑꯩꯒ ꯆꯍꯤ ꯄꯥꯊꯣꯛꯅꯕꯗ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ 2-3ꯗꯤ ꯍꯟꯕꯅꯤ. ꯑꯩꯅ ꯆꯍꯤ 2-3ꯗ ꯅꯠꯇꯦ 5-10 ꯐꯥꯎꯕ 이니엠ꯄꯣꯛꯇꯒꯤ ꯍꯜꯂꯁꯨ ꯅꯆꯥꯅꯨꯄꯥꯅ ꯂꯧꯔꯛꯂꯕꯗꯤ 이니엠ꯄꯣꯛꯇ 이니엠ꯄꯣꯛ ꯑꯗꯨꯃꯛ ꯀꯧꯕ ꯇꯥꯕꯅꯤ. ꯀꯧꯕꯕꯨꯗꯤ ꯀꯧꯖꯧꯗ ꯀꯩꯁꯨ ꯀꯥꯏꯗꯦ. ꯑꯗꯨꯗ ꯅꯪꯅ 이니엠ꯄꯣꯛ ꯀꯧꯔꯛꯄꯁꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯈꯖꯤꯛꯇꯪ ꯅꯨꯡꯉꯥꯏꯇꯕꯒꯨꯝ ꯇꯧꯏ. 이니엠ꯄꯣꯛ ꯅꯨꯡꯉꯥꯏꯇꯕ ꯈꯟꯕꯤꯔꯨꯅꯨ. ꯍꯟꯗꯛ ꯃꯄꯣꯛꯀꯤꯗꯤ 이니엠ꯄꯣꯛ ꯑꯃꯗꯤ ꯅꯃꯧ ꯑꯩꯈꯣꯏꯅꯤꯒꯤ ꯄꯨꯟꯁꯤꯗ ꯇꯝꯂꯛꯂꯕꯅꯤ. ꯍꯣꯏꯗ ꯆꯨꯝꯃꯤꯗ ꯑꯗꯨꯁꯨ. ꯁꯤꯡꯖꯨꯗꯣ ꯃꯣꯔꯣꯛ ꯌꯥꯝ ꯍꯥꯞꯀꯅꯨꯀꯣ ꯑꯩꯒꯤ ꯁꯔꯨꯛꯇ. ꯑꯩꯒꯤ ꯈꯥꯏꯗꯣꯛꯂꯒ ꯅꯀꯨꯒ ꯅꯪꯒꯤ ꯅꯨꯄꯥꯒꯒꯤ ꯈꯔ ꯍꯥꯞꯆꯤꯜꯂꯨꯀꯣ ꯃꯣꯔꯣꯛꯇꯣ. ꯍꯣꯏ 이니엠ꯄꯣꯛ. 나꾸다 ꯉꯥ ꯂꯩꯔꯛꯎ ꯍꯥꯏꯈꯤꯕꯅꯤ ꯑꯩꯅꯁꯨ ꯍꯥꯏꯈꯤꯕꯅꯤ ꯅꯆꯥꯅꯨꯄꯥꯗ 이니엠ꯄꯣꯛ. ꯐꯔꯦꯅꯦ ꯈꯔ ꯀꯨꯏꯅ ꯆꯠꯅꯅꯕ. ꯍꯣꯏ 이니엠ꯄꯣꯛ. ꯉꯥꯏꯈꯣꯅꯦ ꯃꯧ. ꯅꯪꯒꯤ ꯁꯦꯝ ꯑꯍꯥꯎꯕꯗꯨ ꯂꯩꯔꯤꯕ꯭ꯔꯥ? 나꾸나 ꯍꯌꯦꯡ ꯂꯩꯔꯛꯂꯒ ꯁꯤꯡꯕꯤꯒꯦ. ꯑꯅꯤꯗꯤ ꯂꯩꯔꯝꯈꯤꯅꯤ 이니엠ꯄꯣꯛ. ꯑꯗꯨꯗꯤ ꯑꯃꯃꯝ ꯌꯦꯟꯅꯔꯁꯤ 이니ꯏꯃꯧ. ꯌꯥꯏꯌꯦ 이니엠ꯄꯣꯛ. ꯅꯣꯡꯃꯒꯤ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯐꯖꯕ ꯇꯥꯟꯅꯕꯒꯤ ꯂꯝꯖꯦꯜ ꯍꯦꯟꯒꯠꯂꯛꯏ. ꯄꯥꯔꯤ ꯊꯕꯛ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤ. ꯇꯅꯧꯕꯤ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯃꯣꯏꯇꯥꯗ ꯏꯃꯥ ꯏꯆꯥꯅ ꯆꯥꯅꯕ ꯍꯩꯗꯣ ꯈꯔ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯛꯎꯀꯣ. ꯂꯩꯔꯛꯀꯦ ꯑꯩꯅ ꯈꯛꯅ. ꯍꯥꯟꯅꯗꯤ ꯏꯊꯟꯇ ꯆꯥꯔꯝꯕꯅꯤꯅ ꯐꯩꯗꯣ. ꯍꯧꯖꯤꯛꯇꯤ ꯑꯅꯤ ꯆꯥꯔꯕꯅꯤꯅ ꯍꯥꯟꯅ ꯆꯥꯔꯝꯕ ꯆꯥꯡꯗꯒꯤ ꯈꯔ ꯍꯦꯟꯒꯠꯅ ꯆꯥꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯦ. ꯆꯥꯎ ꯅꯃꯥꯅ ꯆꯥꯒꯤ ꯋꯥꯇꯅꯕ ꯑꯩꯅ ꯈꯛꯅ ꯇꯧꯔꯛꯀꯦ. ꯇꯧꯕꯇꯕꯨ ꯏꯃꯥꯒꯗꯤ ꯂꯧꯇꯥꯅꯅꯨꯀꯣ. ꯍꯣꯏ 이마수 마는 ꯉꯝꯕ ꯃꯇꯦꯡ ꯇꯧꯖꯔꯛꯁꯅꯤ. ꯅꯪꯁꯨ ꯅꯪꯅ ꯉꯝꯕ ꯇꯧ. ꯍꯣꯏꯕ ꯃꯣꯏꯇꯥꯗ 이니엠ꯄꯣꯛ ꯑꯩꯒꯅ ꯇꯥꯟꯅꯕ ꯑꯃ ꯍꯥꯏꯔꯗꯤ ꯐꯖꯕꯅꯤ. ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯃꯤꯔꯣꯜꯂꯕꯅꯤꯅ 이니엠ꯄꯣꯛꯅ ꯐꯖꯕ ꯈꯔꯗꯤ ꯍꯦꯟꯈ꯭ꯔꯦ. ꯃꯁꯤ ꯈꯜꯂꯨꯔꯗꯤ ꯑꯩ ꯀꯞꯅꯤꯡ. ꯑꯁ ꯅꯠꯇꯦ ꯃꯣꯏꯇꯥꯗ. ꯑꯩꯗꯤ ꯏꯆꯥꯁꯦ ꯆꯍꯤ ꯈꯔ ꯄꯣꯛꯈꯤꯔꯣꯏ ꯍꯥꯏꯖꯕꯅꯤ. ꯁꯛ ꯊꯤꯖꯤꯟꯅꯤꯅ ꯏꯄꯥꯝꯒꯤ ꯏꯃꯥꯗꯨꯅ ꯇꯛꯃꯟꯗꯅ ꯇꯧꯔꯤ. ꯑꯗꯨꯗꯤ ꯑꯩ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦꯀꯣ. ꯍꯣꯏ. ꯄꯥꯔꯤ ꯊꯕꯛ ꯆꯠꯈ꯭ꯔꯦ. ꯄꯥꯛꯄꯤ ꯆꯤꯡꯍꯤ ꯁꯝꯕꯥꯜꯒ ꯂꯥꯡꯗꯅ ꯃꯀꯣꯛꯀꯥꯗꯨ ꯂꯨꯔꯤ. ꯐꯗꯤꯅ ꯇꯩꯊꯣꯛꯄ ꯂꯣꯏꯔꯒ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯁꯝꯗꯣ ꯍꯥꯠꯂꯤ. ꯍꯟꯗꯛꯇꯤ ꯁꯝꯁꯦ ꯈꯔ ꯀꯦꯜꯂꯦ. ꯃꯁꯤꯗ ꯑꯣꯏꯔꯦ ꯑꯩꯅ ꯊꯋꯥꯏꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ. ꯁꯝꯒꯁꯤ ꯀꯦꯜꯂꯒ ꯀꯣꯛꯀ ꯇꯥꯡꯕꯗꯣ ꯌꯥꯝ ꯊꯤꯕꯅꯦꯕ ꯍꯅꯨꯔꯛꯄꯒꯤ. ꯉꯧꯕ ꯉꯛꯁꯝꯗ ꯈꯨꯗꯩ ꯑꯃ ꯌꯥꯜꯂꯗꯨꯅ ꯃꯈꯨꯠꯇꯅ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ. ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯤꯡꯍꯤ ꯂꯨꯈꯤꯕꯒꯤ ꯃꯅꯝꯗꯨꯗ ꯍꯥꯏꯔꯛꯏ. ꯆꯤꯡꯍꯤ ꯃꯅꯝꯁꯤꯗꯤ ꯅꯨꯡꯁꯤꯗ ꯄꯥꯛꯄꯤ. ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯐꯨꯠꯄ ꯆꯤꯡꯍꯤ ꯍꯥꯏꯔꯦꯗꯅ ꯄꯥꯕ. ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯁꯪꯕ꯭ꯔꯩ ꯃꯅꯥꯒꯤ ꯆꯤꯡꯍꯤ ꯃꯅꯝ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯑꯗꯨꯗꯤ. ꯇꯥꯔꯦ. ꯑꯗꯨ ꯄꯥꯕ ꯃꯤꯅ ꯍꯥꯏꯔꯤꯕ ꯑꯩꯒ ꯅꯪꯒꯁꯦ ꯃꯇꯩ ꯃꯅꯥꯎ ꯃꯥꯟꯗꯦ ꯃꯄꯥ ꯃꯆꯥ ꯃꯥꯜꯂꯤꯗꯅ ꯍꯥꯏꯔꯤꯕ. ꯃꯥꯟꯗꯅꯕ ꯅꯪꯅ ꯀꯦꯔꯤꯗꯣ ꯀꯦꯔꯨꯔꯅꯨ. ꯄꯥꯛꯄꯤ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ. ꯀꯔꯤꯌꯥ? ꯉꯝꯖꯗ꯭ꯔꯦ. ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯩꯅ. ꯑꯩꯒꯤ ꯅꯨꯄꯤꯅ ꯐꯖꯕ ꯀꯥꯏꯖꯩ. ꯃꯥꯒꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤ ꯑꯩꯁꯨ. ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯀꯦꯕ ꯂꯦꯞꯄ ꯌꯥꯗꯦ. ꯁꯛ ꯊꯤꯍꯟꯕ ꯌꯥꯗꯦ. ꯅꯠꯇ꯭ꯔ ꯄꯥꯕ? ꯍꯣꯏ ꯃꯥꯅꯤ ꯆꯨꯝ. ꯑꯩꯅ ꯆꯤꯡ ꯀꯥꯔꯨꯈꯤꯒꯦꯀꯣ. ꯀꯩꯗꯧꯕ ꯀꯥꯗꯣꯏꯅꯣ ꯄꯥꯕ? ꯆꯤꯡꯗ ꯁꯤꯡ ꯑꯀꯪꯕ ꯌꯥꯝ ꯂꯩꯍꯧꯏ ꯍꯥꯏ. ꯃꯗꯨ ꯀꯣꯛꯊꯣꯡ ꯑꯃꯇ ꯂꯧꯔꯨꯒꯦ. ꯍꯣꯏ. ꯉꯧꯕ ꯊꯣꯛꯈ꯭ꯔꯦ. ꯄꯥꯛꯄꯤꯗꯤ ꯃꯁꯝꯗꯨ ꯀꯪꯍꯟꯍꯧꯔꯤ. ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯍꯥꯠꯇꯨꯅ. ꯇꯅꯧꯕꯤ ꯊꯣꯡꯖꯤꯜ ꯃꯔꯨꯝꯗꯒꯤ ꯃꯅꯦꯝꯅ ꯇꯧꯔꯤꯗꯨ ꯊꯋꯥꯏ ꯆꯥꯛꯅ ꯌꯦꯡꯁꯩ. ꯑꯩꯗꯤ ꯏꯁꯥꯁꯦ ꯀꯥꯝꯈꯠꯂꯦ. 이니엠ꯄꯣꯛꯅ ꯂꯩꯁꯥꯕꯤ ꯃꯆꯥꯗꯧꯅ ꯏꯄꯥ ꯄꯥꯔꯗꯅ ꯀꯌꯥꯗ ꯐꯖꯔꯤꯕ. ꯈꯪꯅꯤ ꯑꯩꯁꯨ ꯏꯁꯥꯁꯦ ꯄꯣꯛꯄ ꯍꯦꯛ ꯂꯣꯏꯕꯒ ꯆꯔꯥꯒꯤ ꯍꯦꯜꯂꯒ 이니엠ꯄꯣꯛꯇꯒꯤ ꯍꯦꯟꯅ ꯐꯖꯍꯟꯒꯦꯕ. ꯑꯩ ꯌꯥꯝ ꯆꯥꯛꯏꯗꯀꯣ. ꯆꯥꯛꯑꯦ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩ ꯆꯥꯛ. 이니엠ꯄꯣꯛꯁꯤ ꯎꯔꯒ ꯄꯦꯗꯨꯅ ꯆꯪꯈꯤ ꯃꯥꯒꯤ ꯀꯥꯗ ꯇꯅꯧꯕꯤ. ꯄꯥꯛꯄꯤ ꯃꯃꯤꯗ ꯇꯥꯔꯤꯕ ꯁꯛꯇꯝꯗꯨ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠꯀꯁꯨ ꯇꯧꯔꯗꯨꯅ. ꯐꯖꯕ ꯍꯥꯏꯕꯁꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯖꯥꯠꯅꯤꯀꯣ. ꯆꯥꯔꯨꯕ ꯈꯨꯗꯤꯡꯁꯨ ꯍꯥꯎꯏ. ꯌꯦꯡꯂꯨꯕ ꯈꯨꯗꯤꯡꯁꯨ ꯐꯖꯩ. ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯇꯅꯧꯕꯤꯒꯤ ꯃꯇꯥ ꯊꯥꯁꯅꯥꯗꯨ ꯃꯇꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ. ꯑꯆꯥ ꯑꯊꯛ ꯈꯔ ꯄꯨꯔꯗꯨꯅ. ꯃꯇꯥ ꯇꯅꯧꯕꯤ ꯎꯕꯗ ꯍꯥꯏꯔꯛꯏ. ꯏꯇꯥ ꯅꯪꯗꯤ ꯅꯁꯥꯒꯗꯣ ꯌꯥꯝ ꯅꯣꯏꯈꯠꯂꯝꯃꯦꯅ ꯌꯥꯝ ꯄꯤꯖꯔꯕ꯭ꯔꯣ ꯇꯥ ꯄꯥꯔꯤꯅ? ꯇꯅꯧꯕꯤ ꯃꯊꯣꯏ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯂꯛꯏ. ꯆꯥꯅꯤꯡꯉꯦꯅ ꯄꯪꯆꯥ ꯆꯥꯁꯤꯜꯂꯤ ꯑꯗꯨꯅ ꯅꯣꯏꯔꯤꯅꯦ ꯏꯇꯥ. ꯍꯣꯏꯗ ꯃꯤꯔꯣꯜꯂꯤꯉꯩ ꯃꯇꯝꯗ ꯆꯥꯅꯤꯡꯕ ꯆꯥꯍꯧꯗꯅ ꯀꯔꯝꯕ ꯃꯇꯝꯗ ꯆꯥꯅꯤ ꯍꯥꯏꯒꯦ? ꯆꯥꯎ ꯃꯁꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯈꯟꯗꯅ. ꯆꯥꯃꯟꯗꯅ ꯀꯥꯝꯈꯠꯂꯦ ꯏꯇꯥ. ꯍꯥꯟꯅꯗꯤ ꯅꯣꯏꯌꯨ ꯌꯥꯔꯝꯗꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯄꯪꯅꯣꯏꯗ ꯅꯣꯏ. ꯃꯇꯝꯅꯅꯤ ꯏꯇꯥ ꯑꯗꯨꯕꯨꯗꯤ. ꯑꯗꯣ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯃꯇꯝꯕꯣ? ꯊꯥ ꯑꯃꯃꯨꯛꯇ ꯉꯥꯏꯁꯤꯜꯂꯛꯑꯦ ꯏꯇꯥ. ꯀꯨꯏꯗ꯭ꯔꯤꯅꯦ ꯑꯗꯨꯗꯤ. ꯀꯨꯏꯗ꯭ꯔꯤ. ꯐꯔꯦ ꯏꯇꯥ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ. ꯀꯔꯤꯁꯨ ꯆꯥꯗ꯭ꯔꯦ ꯇꯧꯔꯤꯁꯤ. ꯑꯩꯁꯨ ꯏꯁꯥꯁꯦ ꯇꯨꯝꯁꯤꯜꯂꯛꯄꯁꯤꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯦ. ꯌꯥꯔꯦ ꯏꯇꯥ ꯍꯌꯦꯡ ꯁꯣꯁꯇꯤꯗ ꯑꯣꯏꯅ ꯆꯥꯔꯒꯦ ꯄꯨꯛꯀꯥꯏꯈꯩ ꯁꯪꯒꯣꯝ ꯈꯦꯔꯗꯨ. ꯃꯣꯏ ꯇꯥꯗꯅꯗꯤ ꯆꯥꯛ ꯑꯣꯏꯅ ꯇꯧꯅꯤ ꯍꯥꯏꯌꯦ. ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯅꯨꯄꯤ ꯑꯣꯏꯔꯁꯨ. ꯐꯩꯌꯦ ꯑꯗꯨꯁꯨ. ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯑꯣꯏꯅ ꯇꯧꯅꯔꯕꯅꯦ ꯑꯌꯥꯝꯕꯅ. ꯅꯣꯏꯗꯤ ꯁꯦꯜꯁꯨ ꯄꯥꯏꯕꯅꯤꯅ ꯌꯥꯏꯗ.
ꯂꯥꯏꯔꯕꯁꯤꯡꯁꯨ ꯁꯦꯜ ꯄꯥꯏꯕ ꯃꯤꯒꯤ ꯃꯇꯧ ꯇꯝꯗꯅ ꯆꯥꯛ ꯂꯣꯏꯅ ꯇꯧꯅꯔꯤ ꯑꯉꯥꯡꯒꯤ ꯁꯣꯁꯇꯤꯗ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯄꯥꯛꯄꯤ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ꯫ ꯊꯥꯁꯤꯅ ꯄꯥꯛꯄꯤꯗ ꯉꯛꯅ ꯌꯦꯡꯂꯒ, "ꯏꯇꯥ, ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯏꯁꯤ ꯅꯣꯏ ꯅꯅꯦꯝꯄꯣꯛꯇꯨ ꯅꯠꯇ꯭ꯔꯣ?" "ꯃꯥꯅꯤ ꯏꯇꯥ." "ꯑꯁ ꯀꯩꯅꯣ, ꯃꯥꯗꯤ ꯅꯍꯥ ꯌꯥꯝ ꯑꯣꯏꯔꯝꯃꯤꯅ, ꯅꯉꯣꯟꯗꯒꯤꯁꯨ ꯍꯦꯟꯅ ꯑꯉꯥꯡ ꯃꯥꯜꯂꯤ." "ꯏꯇꯥ, ꯏꯅꯦꯝꯄꯣꯛ ꯑꯣꯏꯕꯒꯤ ꯃꯤꯡꯒꯧ ꯌꯥꯗꯗꯨꯅ ꯏꯅꯦꯝꯄꯣꯛ ꯀꯧꯕꯅꯤ, ꯑꯩꯅ ꯆꯍꯤ ꯍꯜꯂꯤ." "ꯍꯥ, ꯑꯗꯨꯗꯤ ꯃꯅꯦꯝꯄꯣꯛꯇꯒꯤ ꯃꯃꯧꯅ ꯍꯜꯂꯦꯅꯦ?" "ꯍꯜꯂꯤ ꯏꯇꯥ." "ꯑꯗꯨꯗꯤ ꯑꯩꯅꯁꯨ ꯍꯟꯗꯣꯏꯅꯤꯅꯦ ꯅꯣꯏ ꯏꯅꯦꯝꯄꯣꯛꯁꯤꯗꯤ, ꯏꯀꯥꯏꯖꯩꯗꯩꯗꯤ ꯑꯣꯟꯊꯣꯛꯅ." ꯉꯥꯡꯅꯔꯤꯉꯩ ꯄꯥꯛꯄꯤ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯊꯥꯁꯤꯅ ꯎꯕꯗ ꯍꯥꯏꯔꯛꯏ, "ꯊꯥꯁꯤꯅ, ꯂꯥꯛꯂꯤꯕ꯭ꯔꯥ ꯅꯪꯕꯣ?" "ꯍꯣꯏ ꯂꯥꯛꯏꯌꯦ ꯏꯟꯗꯣꯟ." "ꯀꯔꯤ ꯀꯔꯤ ꯆꯥꯔꯒꯦ?" "ꯌꯥꯝ ꯆꯥꯔꯦꯗ ꯏꯟꯗꯣꯟ." "ꯑꯣ, ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯍꯧꯀꯣ ꯀꯣꯟꯅ ꯇꯥꯒ." "ꯏꯟꯗꯣꯟ, ꯅꯨꯃꯤꯗꯥꯡꯒꯤ ꯏꯟꯁꯥꯡ ꯂꯩꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯂꯨꯒꯦ, ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯀꯩꯊꯦꯜ ꯀꯥꯔꯨꯗꯣꯏꯅꯦ ꯑꯃꯨꯛ." "ꯍꯣꯏ ꯏꯟꯗꯣꯟ." ꯄꯥꯛꯄꯤ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ꯫ ꯊꯥꯁꯤꯅ ꯇꯅꯧꯕꯤꯗ ꯑꯣꯟꯁꯤꯜꯂꯒ, "ꯏꯇꯥ, ꯅꯣꯏ ꯏꯟꯗꯣꯟꯒꯤ ꯈꯨꯐꯖꯁꯦ ꯀꯩꯅꯣ, ꯑꯩ ꯉꯥꯎꯔꯦ. ꯆꯠꯍꯧꯔꯒꯦ ꯈꯔ ꯊꯨꯅ ꯑꯩ, ꯅꯠꯇ꯭ꯔꯗꯤ ꯋꯥꯟꯊꯕ ꯇꯥꯔꯦ ꯁ꯭ꯋꯥꯏꯗ. ꯃꯤꯅ ꯂꯤꯔ ꯂꯤꯔ ꯐꯖꯕꯗꯤ ꯂꯦꯝꯂꯩ ꯉꯥꯟꯅꯤ ꯍꯥꯏꯕꯗꯣ ꯂꯥꯟꯅꯤꯗ. ꯂꯤꯔ ꯂꯤꯔ ꯐꯖꯕꯗꯤ ꯏꯟꯗꯣꯟ ꯄꯥꯛꯄꯤꯅꯤ. ꯑꯩ ꯆꯠꯂꯒꯦ ꯏꯇꯥ, ꯑꯩ ꯆꯠꯂꯦꯀꯣ ꯏꯇꯥ. ꯁ꯭ꯋꯥꯁꯇꯤꯗ ꯉꯟꯅ ꯂꯥꯛꯀꯦ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯊꯥꯁꯤꯅ꯫ ꯇꯅꯧꯕꯤ ꯍꯥꯟꯅ ꯆꯥꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯊꯛꯇꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯥꯛꯍꯧꯔꯦ ꯃꯁꯥꯗꯣ꯫ ꯊꯥꯁꯤꯅꯥꯅ ꯍꯥꯏꯔꯝꯕ ꯃꯌꯥꯝꯁꯤꯗ ꯆꯤꯡꯗꯅꯤ ꯉꯧꯕ ꯃꯇꯥꯎ ꯂꯨꯈꯣꯏꯒ ꯁꯤꯡ ꯆꯜꯂꯤ꯫ ꯂꯨꯈꯣꯏꯅ ꯁꯤꯡ ꯀꯛꯅ ꯀꯛꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎꯗꯤ ꯂꯥꯏꯕꯛ ꯐꯩꯗꯀꯣ." "ꯀꯔꯤꯗ ꯐꯔꯤꯕ ꯑꯩꯕꯨ ꯏꯇꯥꯎ? ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯂꯧꯕꯒꯤꯅꯤ ꯀꯔꯤꯅꯣ? ꯁꯦꯝꯂꯤꯕꯅꯤ ꯏꯇꯥꯎ, ꯐꯖꯕ ꯇꯥꯟꯅꯔꯤꯕꯅꯤ ꯃꯅꯤ ꯃꯃꯧ ꯑꯅꯤ. ꯐꯖꯕ ꯑꯅꯤ ꯂꯩꯔꯗꯤ ꯐꯖꯕ ꯇꯥꯟꯅꯕ ꯇꯥꯕꯅꯤ ꯑꯗꯨꯃ ꯏꯇꯥꯎ. ꯋꯥꯅ ꯊꯕꯛ ꯁꯨꯔꯨꯔꯒ ꯌꯨꯝꯗ ꯍꯟꯖꯤꯟꯕꯗ ꯏꯇꯥꯎꯒꯤ ꯅꯨꯄꯤꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯑꯋꯥꯕꯒ ꯁꯨꯋꯥꯏ ꯃꯥꯡꯂꯝꯒꯅꯤꯗ ꯏꯇꯥꯎ." ꯉꯧꯕ ꯅꯣꯛꯂꯗꯨꯅ, "ꯆꯨꯝꯃꯤ ꯏꯇꯥꯎ, ꯃꯥꯡꯉꯦ ꯑꯗꯨꯕꯨꯗꯤ. ꯑꯩꯁꯨ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯂꯧꯖꯔꯝꯂꯕꯗꯤ ꯋꯥꯕꯒ ꯈꯪꯗꯅ ꯊꯕꯛ ꯁꯨꯔꯤꯕꯁꯦ ꯁꯨꯔꯝꯒꯗꯕꯅꯤ ꯏꯇꯥꯎꯗꯧꯅ." "ꯏꯇꯥꯎꯒꯤ ꯋꯥꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯤꯌꯦ ꯐꯅꯕ. ꯑꯩꯗꯤ ꯑꯊꯤꯕ ꯑꯃ ꯂꯧꯁꯤꯜꯂꯨꯗꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯏꯁꯧꯇꯅꯤ ꯂꯥꯡꯂꯒ ꯂꯩꯔꯤꯁꯦ. ꯏꯇꯥꯎ, ꯑꯗꯨꯒꯤꯗꯤ ꯋꯥꯔꯨꯅꯨ, ꯅꯇꯥꯎ ꯂꯥꯏꯋꯥ ꯑꯃ ꯇꯥꯛꯀꯦ." "ꯀꯔꯤ ꯂꯩꯋꯥꯅꯤ ꯏꯇꯥꯎ? ꯇꯥꯛꯂꯧꯅꯦ." "ꯅꯨꯄꯤ ꯃꯁꯛ ꯊꯤꯕ ꯐꯖꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯁꯦꯜꯁꯤ ꯃꯌꯥꯝ ꯇꯥꯜꯂꯒ ꯄꯤꯁꯤꯜꯂꯝ. ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯨꯄꯤꯗꯣ ꯏꯁꯧꯁꯨ ꯂꯥꯡꯂꯔꯣꯏ, ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯛꯁꯨ ꯐꯖꯊꯣꯔꯛꯂꯅꯤ." "ꯍꯩꯁ, ꯑꯗꯨꯗꯤ ꯏꯇꯥꯎ, ꯑꯩꯁꯨ ꯍꯌꯦꯡꯗꯒꯤ ꯁꯦꯜ ꯀꯟꯅ ꯇꯥꯜꯂꯒꯦ." "ꯑꯗꯨ ꯏꯇꯥꯎ, ꯁꯦꯜ ꯇꯥꯟꯕꯗ ꯏꯇꯥꯎ ꯏꯁꯥꯁꯦ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯂꯦ ꯅꯤꯡꯁꯤꯡꯕꯤꯌꯨꯀꯣ." "ꯍꯣꯏꯅꯦ ꯏꯇꯥꯎ." ꯃꯇꯝ ꯃꯥꯅ ꯁꯨꯝ ꯆꯠꯈꯤꯕꯅ ꯇꯅꯧꯕꯤꯁꯨ ꯃꯃꯤꯠ ꯃꯃꯥꯏ ꯄꯥꯡꯂꯦ꯫ ꯄꯥꯛꯄꯤ ꯃꯁꯨ ꯅꯨꯄꯤꯗꯨ ꯄꯝꯂꯒ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ, "ꯕꯥꯕꯥ, ꯏꯁꯨꯁꯤ ꯑꯩ ꯌꯥꯝ ꯃꯥꯟꯗ꯭ꯔꯣ ꯃꯃꯥꯏꯁꯦ?" "ꯃꯥꯜꯂꯤ ꯃꯥꯜꯂꯤ, ꯃꯅꯥꯇꯣꯟꯁꯤꯅ ꯃꯄꯥ ꯃꯥꯜꯂꯤ, ꯂꯥꯏꯕꯛꯁꯤꯅ ꯃꯃꯥ ꯃꯥꯜꯂꯤ, ꯈꯗꯥꯡꯁꯤꯅ ꯑꯩ ꯃꯥꯜꯂꯤ. ꯅꯠꯇ꯭ꯔꯅꯤ ꯏꯁꯨ ꯊꯣꯏꯕꯤ?" "ꯈꯨꯝꯂꯛꯂꯅꯤ ꯁꯣꯏꯗꯅ ꯄꯥꯕ." ꯇꯅꯧꯕꯤ ꯃꯅꯦꯝꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯃꯥꯗꯤ ꯀꯂꯛꯄꯅ ꯂꯣꯏꯔꯦ꯫ "ꯀꯩꯅꯣ, ꯑꯩꯅ ꯃꯩꯅꯤꯡ ꯀꯨꯜꯂꯤꯉꯩ ꯑꯩꯈꯣꯏ ꯏꯅꯦꯝꯄꯣꯛꯇꯤ ꯂꯩꯁꯥꯕꯤ ꯃꯥꯜꯂ ꯂꯩꯔꯝꯃꯦꯅ, ꯑꯩꯅ ꯍꯅꯨꯕꯤ ꯑꯅꯣꯏꯕꯤ ꯃꯥꯜꯂꯤ. ꯑꯩ ꯐꯖꯅꯕ ꯁꯦꯝꯗꯕ ꯌꯥꯗꯕꯅꯤ. ꯏꯅꯦꯝꯄꯣꯛꯅ ꯐꯖꯕ ꯍꯦꯜꯍꯟꯕ ꯌꯥꯕ ꯅꯠꯇꯦ." ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯄꯥꯔꯤ ꯊꯕꯛ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯇꯅꯧꯕꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯂꯒ ꯃꯆꯥꯅꯨꯄꯤꯗꯨ ꯃꯄꯨꯔꯣꯏꯕꯗ ꯄꯤꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯊꯕꯛ ꯆꯠꯄꯒ ꯂꯥꯏꯔꯤ, ꯃꯣꯏꯇꯥꯗ ꯑꯉꯥꯡꯁꯤꯡ ꯉꯥꯏꯍꯥꯛꯇ ꯂꯧꯔꯝꯃꯨ, ꯑꯩ ꯆꯥꯛ ꯂꯣꯏꯁꯤꯜꯂꯨꯒꯦ." "ꯏꯃꯥꯗꯤ ꯂꯩꯇ꯭ꯔꯣ? ꯏꯃꯥꯗ ꯄꯤꯔꯣ, ꯑꯩꯗꯤ ꯊꯦꯡꯉꯦꯅꯦ. ꯊꯕꯛ ꯃꯐꯝꯗ ꯆꯥꯛ ꯆꯥꯗꯣꯏꯅꯤ. ꯊꯦꯡꯅ ꯊꯕꯛ ꯆꯠꯂꯗꯤ ꯌꯥꯔꯔꯣꯏ." "ꯏꯅꯦꯝꯄꯣꯛꯁꯨ ꯃꯤꯒꯤ ꯊꯧꯗꯣꯛ ꯑꯃ ꯆꯠꯈꯤꯌꯦ." "ꯄꯥꯕꯗꯤ?" "ꯏꯀꯨꯕꯣꯛꯁꯨ ꯆꯠꯈꯤ." "ꯑꯗꯨꯗꯤ ꯅꯪ ꯅꯊꯟꯇꯒꯤ ꯆꯥꯛ ꯊꯣꯡꯕꯕꯨ ꯀꯌꯥꯝ ꯀꯨꯏꯗꯧꯔꯤꯒꯦ ꯇꯅꯧꯕꯤ? ꯉꯥꯟꯕ꯭ꯔꯥ ꯃꯦꯠꯄ꯭ꯔꯥ ꯃꯀꯣꯛ ꯇꯧꯁꯤꯜꯂꯨ ꯌꯥꯗ꯭ꯔꯣ? ꯅꯍꯥꯟ ꯃꯈꯩ ꯖꯣꯇꯣꯟ ꯇꯧꯔꯨꯗꯕꯒꯤ ꯏꯁꯥꯁꯦ ꯆꯥꯎꯈꯠꯂꯤꯁꯦ ꯍꯟꯊꯅꯅꯕ ꯆꯥꯅꯕ ꯁꯦꯝꯒꯦ ꯇꯧꯕꯅꯤ ꯃꯣꯏꯇꯥꯗ." "ꯍꯣꯏ ꯍꯣꯏ, ꯁꯦꯝꯃꯨ ꯁꯦꯝꯃꯨ." ꯃꯥꯒꯤ ꯅꯨꯄꯤꯅ ꯐꯖꯕ ꯄꯥꯝꯕꯅꯤꯅ ꯄꯥꯔꯤ ꯊꯕꯛ ꯆꯠꯇꯈꯩ ꯃꯆꯥ ꯂꯧꯗꯨꯅ ꯂꯩꯔꯤ꯫ ꯇꯅꯧꯕꯤ ꯑꯁꯪ ꯑꯃꯥꯟ ꯃꯟꯗꯅ ꯍꯦꯛꯇꯅ ꯆꯥꯅꯕ ꯁꯦꯝꯂꯤ꯫ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯧꯔꯛꯄꯗꯒꯤ ꯆꯥꯛ ꯆꯥꯕ ꯆꯪꯂꯛꯏ ꯄꯥꯔꯤ꯫ "ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯒꯦ ꯇꯅꯧꯕꯤ?" "ꯆꯝꯐꯨꯠ ꯑꯣꯏꯅ ꯐꯨꯠꯁꯤꯜꯂꯤ ꯃꯣꯏꯇꯥꯗ." "ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯨ ꯇꯅꯧꯕꯤ, ꯏꯟꯁꯥꯡꯕꯨ ꯆꯝꯐꯨꯠ ꯐꯨꯠꯁꯤꯜꯂꯛꯏꯁꯤꯕꯣ?" "ꯉꯁꯤꯗꯤ ꯆꯝꯐꯨꯠꯀꯤ ꯃꯊꯦꯜ ꯑꯣꯏꯅ ꯇꯧꯔꯤ ꯃꯣꯏꯇꯥꯗ, ꯀꯨꯏꯔꯛꯂꯦ ꯑꯩꯅ ꯉꯥ ꯆꯥꯗꯅ ꯏꯟꯁꯥꯡ ꯆꯥꯗꯈꯩ ꯂꯩꯔꯛꯂꯤꯕꯗꯣ. ꯆꯝꯐꯨꯠ ꯆꯥꯔꯒ ꯍꯟꯊꯍꯟꯗꯣꯏꯅꯤ ꯍꯧꯖꯤꯛꯇꯤ." "ꯍꯣꯏ ꯍꯣꯏ, ꯆꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ." "ꯌꯣꯠꯄ ꯌꯥꯗꯦꯗ ꯇꯅꯧꯕꯤ." ꯇꯅꯧꯕꯤ ꯃꯥꯗꯤ ꯍꯥꯎꯅ ꯆꯥꯔꯤ. "ꯃꯣꯏꯇꯥꯗ ꯆꯥꯅꯤꯡꯗ꯭ꯔꯗꯤ ꯍꯥꯞꯇꯣꯛꯄꯤꯔꯣ ꯍꯦꯛ, ꯑꯩ ꯆꯥꯊꯣꯛꯂꯒꯦꯕ." "ꯆꯥꯔꯨꯁꯤ, ꯅꯪꯗ ꯅꯕꯨꯛ ꯄꯦꯟꯅ." ꯇꯅꯧꯕꯤ ꯄꯤꯛꯂꯤꯕ ꯃꯆꯥꯒ ꯍꯟꯅ ꯌꯦꯡꯗꯈꯩ ꯃꯁꯥ ꯃꯌꯦꯡ ꯇꯥꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯅꯦꯝ ꯄꯥꯛꯄꯤꯗꯤ ꯃꯁꯥ ꯅꯣꯏꯒꯟ ꯆꯥꯎꯒꯟꯕ ꯃꯤꯗꯥ ꯅꯠꯇꯦ, ꯑꯗꯨꯒ ꯇꯅꯧꯕꯤꯗꯤ ꯈꯔ ꯆꯥꯕꯒ ꯃꯁꯥ ꯆꯥꯎꯈꯠꯀꯟꯕ ꯃꯤꯗꯥ ꯑꯗꯨꯅꯤ꯫ ꯄꯥꯛꯄꯤ ꯃꯁꯨ ꯅꯨꯄꯤꯗꯨ ꯄꯝꯗꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ ꯉꯥꯡꯗꯅ, "ꯑꯩꯈꯣꯏꯅ ꯐꯖꯅꯕ ꯁꯦꯝꯕꯗꯤ ꯏꯆꯥꯅ ꯆꯍꯤ 10 ꯍꯥꯏꯔꯛꯄ ꯃꯇꯝꯗꯒꯤꯅꯤ. ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯅ ꯃꯆꯥ ꯄꯣꯛꯄꯗ ꯉꯥꯏꯔꯤꯉꯩ ꯐꯖꯅꯤꯡꯉꯤꯅꯦꯗꯅ ꯃꯆꯥ ꯄꯤꯛꯄꯁꯦ ꯍꯨꯟꯗꯣꯛꯂꯒ ꯃꯣꯏꯒꯤ ꯊꯣꯛꯄ ꯂꯩꯈꯤ,
ꯄꯦꯂꯦꯗ ꯑꯩ ꯄꯦꯂꯦꯗ ꯁꯩꯇꯥ ꯉꯥꯡꯗꯅ ꯊꯣꯡꯒꯥꯜ ꯑꯃꯗ ꯆꯪꯂꯛꯏ ꯃꯥꯅꯩꯕꯤ ꯄꯥꯛꯄꯤ ꯎꯕꯗ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯄꯥꯛꯄꯤꯌꯥ ꯌꯥꯝ ꯊꯥꯖꯗꯦ ꯀꯗꯣꯝ ꯆꯠꯄꯤꯔꯨꯕꯅꯣ ꯃꯥꯅꯩꯕꯤꯌꯥ ꯏꯆꯦꯁꯦ ꯅꯃꯧ ꯅꯨꯄꯤꯗ ꯏꯁꯨꯁꯦ ꯑꯃꯨꯛꯇ ꯃꯕꯨꯛ ꯄꯤꯊꯛꯂꯨꯒꯦ ꯍꯩꯗꯅ ꯂꯥꯛꯂꯤꯕꯅꯤ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯨ ꯏꯆꯦ ꯅꯃꯧ ꯅꯨꯄꯤꯗꯣ ꯃꯕꯨꯛ ꯊꯣꯛꯇꯔꯕ꯭ꯔꯣ ꯊꯣꯛꯏꯔ ꯊꯣꯛꯇ꯭ꯔꯤꯔ ꯈꯪꯗꯦ ꯃꯆꯥꯁꯦ ꯃꯕꯨꯛ ꯄꯤꯊꯛꯀꯅꯤ ꯈꯪꯗ꯭ꯔꯦ ꯃꯌꯥꯡ ꯀꯪꯊꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯀꯔꯝꯕ ꯃꯃꯥꯅꯣ ꯑꯗꯨꯕꯨ ꯏꯆꯦ ꯈꯪꯗ꯭ꯔꯦ ꯃꯥꯅꯩꯕꯤ ꯅꯆꯦꯅ ꯁꯦꯝꯂꯛꯄꯗꯤ ꯏꯆꯥꯅ ꯑꯩꯒꯤ ꯑꯃ꯭ꯔꯤꯠꯇ ꯊꯛꯇ꯭ꯔꯕ ꯀꯥꯟꯗ ꯁꯦꯝꯂꯛꯄꯅꯤ ꯃꯥꯅ ꯀꯔꯤ ꯈꯜꯂꯒ ꯊꯥ 5 ꯐꯥꯎꯕ ꯐꯥꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯁꯦ ꯍꯨꯟꯗꯣꯛꯂꯒ ꯐꯖꯅꯤꯡꯉꯤꯅꯣ ꯈꯪꯗꯦ ꯐꯖꯅꯤꯡꯗꯕ ꯃꯤꯕꯨ ꯀꯅꯥ ꯂꯩꯒꯦ ꯏꯆꯦ ꯃꯥꯒꯤꯗꯨꯗꯤ ꯆꯩꯅꯤꯕ ꯀꯧꯏ ꯃꯆꯥ ꯑꯄꯤꯛꯄꯁꯤ ꯍꯨꯟꯗꯣꯛꯂꯒ ꯐꯖꯕ ꯃꯥꯡꯍꯟꯅꯤꯡꯗ꯭ꯔꯕꯗꯤ ꯀꯔꯤꯒꯤ ꯃꯆꯥ ꯄꯣꯛꯂꯤꯅꯦꯒꯦ ꯏꯆꯥꯗꯒꯤ ꯍꯦꯟꯕ ꯀꯅꯥꯕꯨ ꯂꯩꯒꯦ ꯑꯩꯅꯦ ꯏꯁꯨꯁꯤꯒꯤ ꯈꯟꯕꯗ ꯐꯖꯕꯒ ꯈꯤꯗꯅ ꯃꯃꯥꯡꯗ ꯎꯍꯩ ꯋꯥꯍꯩ ꯆꯥꯕꯗꯣ ꯑꯗꯨꯒ ꯆꯥꯗ꯭ꯔꯦ ꯏꯆꯦꯅ ꯃꯃꯥ ꯁꯥꯔꯕꯗꯨꯗꯤ ꯁꯥꯔꯦ ꯇꯣꯝꯕꯤ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯃꯗꯨ ꯎꯕꯗ ꯃꯅꯦꯝ ꯃꯥꯅꯩꯕꯤꯅ ꯍꯥꯏꯔꯛꯏ ꯇꯣꯝꯕꯤꯌꯥ ꯅꯆꯦ ꯇꯅꯧꯕꯤꯒꯤ ꯃꯆꯥꯁꯦ ꯃꯕꯨꯛ ꯑꯃꯨꯛꯇ ꯄꯤꯊꯛꯄꯤꯌꯨꯁꯦ ꯃꯃꯥꯅ ꯄꯤꯊꯛꯄꯤꯗ꯭ꯔꯦꯗꯅ ꯁꯤ ꯊꯨꯡꯉꯦ ꯑꯉꯥꯡꯁꯦ ꯍꯣꯏ ꯏꯃꯥ ꯏꯟꯗꯣꯟ ꯀꯗꯥꯏꯅ ꯄꯤꯕꯤꯔꯛꯑꯣ ꯑꯉꯥꯡꯗꯣ ꯇꯣꯝꯕꯤꯒꯤ ꯆꯍꯤ ꯑꯃ ꯈꯔ ꯍꯦꯜꯂꯕ ꯃꯆꯥꯗꯣ ꯃꯄꯥꯅ ꯄꯝꯗꯨꯅ ꯊꯣꯛꯂꯛꯏ ꯏꯃꯥ ꯑꯉꯥꯡꯁꯤ ꯂꯧꯕꯤꯍꯧꯔꯨꯁꯤ ꯑꯩ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯒꯦ ꯀꯗꯥꯏ ꯄꯤꯔꯛꯑꯣ ꯁꯤꯗ ꯄꯥꯛꯄꯤꯅ ꯃꯥꯅꯩꯕꯤꯌꯥ ꯅꯪꯒꯤ ꯅꯁꯨꯁꯤꯗꯤ ꯃꯁꯥ ꯃꯎ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ ꯀꯜꯂꯛꯏꯗ ꯁꯩꯇ ꯑꯩꯗꯤ ꯁꯤꯌꯥ ꯃꯥꯗꯤ ꯆꯥꯕ ꯌꯥꯝ ꯐꯩꯌꯦ ꯑꯗꯨꯅꯁꯨꯅꯤ ꯁꯤꯒꯤ ꯃꯊꯛꯇ ꯃꯃꯥꯅꯁꯨ ꯄꯤꯖ ꯄꯤꯊꯛ ꯌꯥꯝ ꯇꯧꯕꯤꯕ ꯆꯨꯝꯃꯤ ꯃꯃꯥꯅ ꯌꯦꯡꯁꯤꯟꯕ ꯃꯆꯥꯅꯕꯨ ꯃꯌꯥꯡ ꯀꯪꯕ꯭ꯔꯗꯣ ꯊꯥꯏꯅ ꯑꯩꯈꯣꯏ ꯄꯥꯔꯤꯅ ꯄꯤꯛꯂꯤꯉꯩꯗꯁꯨ ꯃꯁꯥ ꯌꯥꯝ ꯐꯔꯛꯄꯅꯤ ꯑꯩꯅ ꯀꯨꯞꯅ ꯁꯦꯟꯅꯖꯔꯛꯄꯅꯤꯅ ꯏꯆꯦ ꯃꯅꯦꯝ ꯅꯪꯅ ꯐꯖꯅꯕ ꯁꯦꯝ ꯂꯩꯔꯗꯤ ꯅꯃꯧꯗꯨꯁꯨ ꯐꯖꯅꯕ ꯁꯦꯝꯂꯒ ꯂꯩꯔꯅꯤ ꯑꯗꯨꯅ ꯐꯖꯅꯕ ꯁꯦꯝꯕ ꯇꯣꯛꯂꯨ ꯅꯠꯇ꯭ꯔꯗꯤ ꯅꯁꯨꯁꯦ ꯁꯤꯒꯪꯅꯕ ꯇꯥꯔꯦ ꯅꯃꯧꯗꯨꯁꯨ ꯈꯔ ꯉꯥꯡ ꯑꯁꯨꯛ ꯄꯤꯛꯂꯤꯕ ꯃꯆꯥꯁꯦ ꯍꯨꯟꯗꯣꯛꯂꯒ ꯐꯖꯅꯕ ꯁꯦꯝꯂꯤꯅꯦꯗꯅ ꯇꯧꯔꯤꯕꯗꯣ ꯃꯥꯅꯩꯕꯤꯌꯥ ꯑꯩ ꯉꯁꯤꯗꯒꯤ ꯁꯛ ꯐꯖꯅꯕ ꯍꯣꯠꯅꯔꯔꯣꯏ ꯏꯁꯥꯒꯤ ꯆꯍꯤꯒꯤ ꯃꯇꯨꯡ ꯏꯟꯖꯔꯁꯅꯤ ꯑꯩꯅ ꯈꯜꯂꯨꯏ ꯁꯛ ꯐꯖꯔꯒ ꯅꯍꯥ ꯀꯨꯏꯅ ꯑꯣꯏꯗꯨꯅ ꯂꯩꯒꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜ ꯂꯥꯜꯂꯝꯂꯦ ꯃꯥꯅꯩꯕꯤ ꯉꯁꯤꯗꯤ ꯏꯅꯥꯎꯅ ꯅꯆꯦꯕꯨ ꯋꯥꯈꯜ ꯇꯥꯍꯟꯕꯤꯔꯦ ꯏꯆꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯔꯗꯨꯅ ꯄꯥꯛꯄꯤ ꯁꯛ ꯐꯖꯅꯕ ꯈꯛ ꯍꯣꯠꯅꯈꯤꯗ꯭ꯔꯦ ꯃꯅꯦꯝ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧꯗꯥꯡ ꯂꯧꯕ ꯍꯧꯈ꯭ꯔꯦ ꯃꯃꯧ ꯅꯨꯄꯤ ꯇꯅꯧꯕꯤꯗꯤ ꯃꯌꯥꯡ ꯀꯪꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯆꯥꯗꯣ ꯍꯟꯅ ꯌꯦꯡꯁꯤꯟꯗꯈꯩ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯇꯅꯧꯕꯤ ꯃꯆꯥꯅ ꯀꯞꯂꯤꯕꯗꯣ ꯍꯟꯅ ꯌꯦꯡꯗꯈꯩ ꯃꯥꯒꯤ ꯆꯥꯅꯕ ꯁꯦꯝꯗꯨꯅ ꯂꯩ ꯀꯞꯈ꯭ꯔꯦꯗꯀꯣ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯉꯥꯏꯍꯥꯛꯇꯁꯨ ꯇꯨꯃꯤ ꯂꯩꯒꯦ ꯍꯥꯏꯗꯦ ꯄꯤꯀꯨ ꯈꯨꯗꯤꯡ ꯀꯞꯇꯣꯏꯗ ꯇꯧꯔꯒ ꯂꯩꯌꯦꯕ ꯃꯄꯥꯁꯤꯁꯨ ꯄꯤꯛꯂꯤꯉꯩ ꯌꯥꯝ ꯀꯞꯀꯠꯂꯝꯒꯅꯤ ꯈꯪꯉꯤ ꯌꯨꯝꯁꯨ ꯊꯦꯡꯅ ꯄꯥꯜꯂꯛꯄꯅꯤꯅ ꯁꯛꯁꯦ ꯐꯖꯅ ꯊꯝꯗꯕ ꯌꯥꯗꯕꯅꯤ ꯑꯩꯗꯤ ꯏꯅꯦꯝꯄꯣꯛꯁꯨ ꯑꯉꯥꯡꯅꯤ ꯏꯋꯥꯁꯨ ꯑꯉꯥꯡꯅꯤ ꯑꯩꯅ ꯆꯃꯣꯠ ꯑꯉꯥꯡꯁꯤꯒꯤ ꯏꯅꯣꯏꯈꯩ ꯂꯩꯔꯗꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯂꯔꯣꯏ ꯑꯗꯨꯅ ꯐꯖꯅꯕ ꯁꯦꯝꯗꯕ ꯌꯥꯗꯕꯅꯤ ꯑꯩ ꯑꯉꯥꯡꯗꯨꯗꯤ ꯃꯕꯨꯛ ꯂꯥꯝꯂꯛꯄ ꯀꯨꯏꯔꯕꯅ ꯀꯞꯄ ꯍꯦꯃꯟꯕꯅ ꯀꯞꯂꯝꯕꯗꯒꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯐꯔꯦ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ ꯃꯕꯣꯛꯀ ꯃꯄꯨꯒꯗꯁꯨ ꯍꯜꯂꯛꯇꯦ ꯑꯅꯥꯕ ꯍꯪꯕ ꯆꯠꯈꯤꯕꯗꯨꯁꯨ ꯃꯄꯥ ꯐꯪꯉꯤ ꯊꯕꯛꯅ ꯇꯧ ꯂꯩ ꯏꯅꯦꯝꯄꯣꯛꯅ ꯍꯟꯗꯛ ꯃꯇꯝ ꯈꯔ ꯐꯖꯅꯕ ꯁꯦꯝꯗ꯭ꯔꯤꯉꯩꯁꯤda ꯑꯩꯅ ꯍꯦꯟꯅ ꯐꯖꯕ ꯍꯦꯜꯂꯛꯇꯕ ꯌꯥꯗꯕꯅꯤ ꯑꯩ ꯄꯥꯛꯄꯤ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕ ꯉꯧꯕ ꯄꯥꯛꯄꯤꯒꯤ ꯃꯄꯥꯝꯒꯤ ꯑꯍꯜ ꯑꯃ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯉꯝꯂꯛꯇꯦ ꯇꯥꯕꯗꯒꯤ ꯑꯅꯥꯕ ꯍꯪꯕ ꯆꯠꯂꯨꯕꯅꯤ ꯉꯧꯕ ꯊꯣꯡꯒꯥꯜ ꯑꯃꯒꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯥꯛꯄꯤ ꯑꯩ ꯑꯃꯨꯗꯒꯤ ꯂꯨꯒꯤ ꯁꯦꯜ ꯂꯧꯔꯛꯀꯦ ꯅꯪ ꯍꯥꯟꯅ ꯆꯪꯂꯝ ꯍꯣꯏ ꯃꯣꯏ ꯄꯥꯕ ꯉꯧꯕ ꯉꯛꯅ ꯀꯔꯤꯅꯣ ꯄꯥꯛꯄꯤ ꯉꯁꯤꯗꯤ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯃꯤꯡꯈꯧ ꯑꯃ ꯀꯧꯔꯛꯏꯅ ꯄꯥꯛꯄꯤ ꯏꯀꯥꯏꯅ ꯅꯣꯛꯂꯗꯨꯅ ꯃꯣꯏ ꯄꯥꯕ ꯑꯩꯗꯨ ꯀꯨꯏꯔꯦꯗ ꯃꯣꯏ ꯄꯥꯕꯗ ꯃꯣꯏ ꯄꯥꯕ ꯀꯧꯔꯒꯦ ꯈꯜꯂꯛꯄ ꯑꯗꯨꯗꯤ ꯏꯀꯥꯏꯗꯨꯅ ꯁꯨꯝ ꯀꯧꯕ ꯉꯝꯗ꯭ꯔꯕ ꯍꯧꯖꯤꯛꯇꯤ ꯃꯣꯏ ꯄꯥꯕ ꯃꯃꯥ ꯀꯧꯕꯗꯣ ꯀꯔꯤꯁꯨ ꯀꯥꯏꯗ꯭ꯔꯦ ꯏꯁꯨ ꯐꯪꯂꯕꯅꯤꯅ ꯑꯣ ꯑꯩꯅ ꯍꯟꯗꯛ ꯃꯔꯛꯁꯤ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏ ꯈꯜꯂꯤꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯅꯅꯤꯗꯅ ꯑꯣ ꯃꯥꯅꯤ ꯃꯣꯏ ꯄꯥꯕ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯁꯦꯜ ꯑꯃꯨꯛꯇ ꯊꯧꯔꯨꯒꯦ ꯂꯨꯗꯤ ꯂꯩꯅꯤ ꯈꯪꯂꯒ ꯁꯦꯜ ꯁꯣꯠꯅꯤ ꯈꯜꯂꯤꯕ ꯃꯁꯤꯒꯤ ꯑꯃꯨ ꯍꯥꯏꯕ ꯃꯨꯖꯥꯎ ꯑꯁꯤꯗꯒꯤ ꯍꯣꯏ ꯃꯣꯏ ꯄꯥꯕ ꯉꯧꯕ ꯃꯆꯤꯟꯅ ꯃꯔꯨꯝ ꯉꯥꯡꯂꯗꯨꯅ ꯆꯠꯈ꯭ꯔꯦ ꯄꯥꯛꯄꯤꯁꯨ ꯆꯪꯂꯛꯏ ꯃꯥꯅ ꯆꯪꯂꯛꯄꯗ ꯃꯃꯧ ꯅꯨꯄꯤ ꯇꯅꯧꯕꯤꯗꯨ ꯌꯦꯅꯈꯥꯗ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯈꯜꯂꯤ ꯄꯥꯛꯄꯤ ꯆꯍꯤ ꯐꯥꯗ꯭ꯔꯤꯕ ꯃꯥꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯑꯉꯥꯡꯗꯨꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯅꯝꯁꯤꯜꯂꯒ ꯊꯝꯈ꯭ꯔꯕ ꯖꯥꯠꯅꯣ ꯐꯅ ꯋꯥꯈꯜ ꯇꯥꯔꯝꯕ ꯏꯃꯧꯅꯤ ꯃꯆꯥ ꯍꯦꯛ ꯄꯣꯛꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯇꯔꯪ ꯃꯂꯪꯗ ꯇꯥꯎꯔꯕ꯭ꯔꯥ ꯈꯪꯗꯦ ꯈꯟꯅ ꯆꯪꯂꯛꯄꯅ ꯁꯨꯃꯥꯡ ꯌꯧꯁꯤꯜꯂꯛꯂꯦ ꯌꯦꯅꯈꯥꯗꯣꯡꯗ ꯂꯥꯛꯂꯒ ꯍꯪꯂꯛꯏ ꯃꯧꯋꯥ ꯏꯁꯨꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯇꯅꯧꯕꯤ ꯁꯣꯡ ꯐꯟꯗꯅ ꯇꯧꯔꯝꯂꯤꯕꯗꯨ ꯂꯦꯞꯂꯒ ꯈꯨꯝꯂꯛꯏ ꯅꯦꯝꯄꯣꯛ ꯀꯥꯗ ꯇꯨꯝꯍꯧꯕꯅꯤ ꯃꯕꯨꯛ ꯆꯥꯎꯈ꯭ꯔꯕ ꯏꯁꯨꯗꯣ ꯉꯁꯤꯗꯤ ꯇꯨꯝꯈ꯭ꯔꯕ ꯑꯣꯏꯔꯦ ꯉꯥꯡꯗꯅ ꯆꯪꯂꯛꯏ ꯏꯁꯨ ꯊꯣꯏꯕꯤ ꯑꯕꯣꯛ ꯂꯥꯛꯑꯦ ꯍꯧꯒꯠꯂꯨ
ꯑꯕꯣꯛꯅꯤ ꯏꯁꯨꯒꯤ ꯉꯥꯃꯣꯛꯁꯨ ꯂꯩꯔꯛꯏ ꯉꯁꯥꯏ ꯑꯌꯨꯛ ꯏꯁꯨ ꯄꯥꯝꯂꯝꯕꯗꯒꯤ ꯄꯥꯝꯗ꯭ꯔꯤ ꯄꯥꯝꯊꯣꯛꯀꯦ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯗꯨ ꯂꯧꯈꯠꯀꯦ ꯇꯧꯕꯗ ꯃꯁꯥꯗꯨ ꯐꯗ꯭ꯔꯥꯛ ꯇꯥꯔꯤ ꯄꯥꯛꯄꯤꯗꯨ ꯄꯥꯈꯠꯅ ꯏꯁꯨ ꯊꯣꯏꯕꯤꯌꯥ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯁꯣꯔ ꯌꯦꯡꯂꯨꯕꯗ ꯅꯤꯡꯁꯥ ꯁꯣꯔꯗꯤ ꯂꯩꯔꯝꯗ꯭ꯔꯤ ꯄꯥꯛꯄꯤ ꯍꯧꯅ ꯀꯞꯂꯛꯏ ꯀꯅꯥ ꯂꯩꯕꯒꯦ ꯑꯩꯒꯤ ꯏꯁꯨꯁꯤ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯀꯅꯥ ꯂꯩꯕꯒꯦ ꯃꯕꯣꯛ ꯑꯩꯅ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩ ꯀꯔꯤꯒꯤ ꯏꯁꯨꯅ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯗ ꯂꯩꯍꯟꯕꯤꯔꯝꯂꯤꯕꯅꯣ ꯑꯩꯒꯤ ꯏꯁꯨꯒꯤ ꯊꯋꯥꯏ ꯄꯤꯌꯣ ꯑꯩꯒꯤ ꯏꯁꯨꯒꯤ ꯊꯋꯥꯏ ꯄꯤꯌꯣ ꯍꯤꯛ ꯂꯥꯎꯕ ꯃꯈꯩ ꯃꯁꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯄꯤ ꯄꯥꯛꯄꯤ ꯏꯪꯈꯣꯜꯒꯗꯨ ꯀꯣꯏꯅ ꯆꯦꯜꯂꯨꯔꯒ ꯁꯥꯖꯦꯜ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯇꯅꯧꯕꯤ ꯃꯅꯦꯝꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯎꯕꯗ ꯉꯛꯅ ꯍꯪꯂꯛꯏ ꯏꯅꯦꯝꯄꯣꯛ ꯀꯩꯗꯧꯔꯒꯦ ꯀꯞꯂꯤꯕꯗꯨꯕꯣ ꯄꯥꯛꯄꯤ ꯉꯁꯤꯗꯤ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯄꯤꯛꯄ ꯅꯆꯥꯁꯤ ꯍꯨꯟꯗꯣꯛꯂꯝꯂꯒ ꯅꯪꯅ ꯁꯥꯖꯦꯜ ꯇꯧꯗꯨꯅ ꯂꯩꯊꯣꯛꯂꯤꯕꯅꯤꯅꯦ ꯍꯥ ꯍꯧꯖꯤꯛꯇꯤ ꯏꯁꯨꯁꯦ ꯇꯥꯏꯕꯪ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯑꯩꯒꯤ ꯏꯁꯨ ꯄꯤꯌꯣ ꯑꯩꯒꯤ ꯏꯁꯨ ꯄꯤꯌꯣ ꯃꯅꯦꯝꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯇꯅꯧꯕꯤ ꯃꯁꯥꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯃꯅꯦꯝꯅ ꯏꯟꯊꯣꯛꯏ ꯄꯥꯛꯄꯤ ꯀꯞꯂꯗꯨꯅ ꯁꯣꯛꯀꯅꯣ ꯏꯁꯨꯗ ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯏꯁꯨꯗ ꯁꯣꯛꯀꯅꯣ ꯉꯁꯤ ꯅꯣꯡꯃꯈꯛ ꯃꯕꯣꯛ ꯑꯩꯅ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯂꯨꯕꯗ ꯏꯁꯨꯁꯤ ꯊꯋꯥꯏ ꯃꯥꯡꯂꯦꯗꯅ ꯑꯁꯨꯛ ꯄꯤꯛꯂꯤꯕ ꯏꯁꯨꯁꯤ ꯍꯨꯟꯇꯣꯛꯂꯒ ꯅꯁꯛ ꯐꯖꯅꯕ ꯁꯦꯝꯂꯨꯈꯣ ꯅꯁꯥ ꯃꯌꯦꯡ ꯇꯥꯅꯕ ꯁꯥꯖꯦꯜ ꯇꯧꯔꯨꯈꯣ ꯑꯕꯣꯛꯀꯤ ꯏꯁꯨ ꯊꯣꯏꯕꯤ ꯑꯕꯣꯛꯇꯤ ꯃꯥꯡꯖꯔꯦꯗꯀꯣ ꯄꯥꯔꯤ ꯃꯄꯥ ꯃꯆꯥ ꯍꯜꯂꯛꯂꯤ ꯉꯁꯤꯗꯤ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨ ꯀꯞꯄ ꯂꯥꯎꯕ ꯇꯧꯔꯝꯕꯗꯨꯗ ꯆꯦꯟꯁꯤꯟꯅꯔꯛꯏ ꯀꯩꯗꯧꯅꯔꯦ ꯍꯥꯏꯗꯨꯅ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯄꯥꯔꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤ ꯇꯅꯧꯕꯤ ꯀꯞꯂꯗꯨꯅ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯃꯣꯏꯇꯥꯗ ꯑꯩꯅ ꯏꯆꯥ ꯌꯦꯡꯁꯤꯟꯕ ꯋꯥꯗꯨꯅ ꯏꯆꯥꯁꯤ ꯇꯥꯏꯕꯪ ꯄꯥꯟ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯏꯆꯥꯁꯦ ꯃꯃꯥ ꯑꯩꯕꯨ ꯋꯥꯔꯧꯈ꯭ꯔ ꯃꯥꯜꯂꯦ ꯀꯔꯤꯒꯤ ꯋꯥꯔꯧꯕ ꯍꯥ ꯅꯁꯥ ꯅꯇꯣꯝꯇ ꯋꯥꯈꯜ ꯇꯥꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕꯅꯤ ꯑꯩꯁꯨ ꯋꯥꯈꯜ ꯇꯥꯃꯟꯗꯦ ꯇꯅꯧꯕꯤ ꯑꯁꯨꯛ ꯄꯤꯛꯂꯤꯕ ꯅꯆꯥꯁꯦ ꯍꯟꯅ ꯌꯦꯡꯗꯈꯩ ꯁꯛ ꯐꯖꯕꯗ ꯂꯥꯏꯅꯤꯡ ꯑꯣꯏꯗꯨꯅ ꯂꯩꯕ ꯁꯛꯅ ꯆꯥꯅꯗꯕ ꯃꯇꯝꯁꯨ ꯂꯩ ꯅꯪ ꯅꯁꯥꯅ ꯈꯪꯗ꯭ꯔꯣ ꯅꯪꯁꯤ ꯑꯉꯥꯡꯂꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯨꯊꯔꯝꯃꯤ ꯄꯥꯔꯤꯅ ꯃꯃꯥ ꯄꯥꯛꯄꯤꯗꯤ ꯏꯁꯨ ꯄꯤꯌꯣ ꯍꯥꯏꯗꯨꯅ ꯃꯁꯨꯕꯨ ꯀꯣꯜꯂꯒ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯇꯅꯧꯕꯤ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯔꯗꯨꯅ ꯍꯥꯏꯔꯛꯏ ꯃꯣꯏꯇꯥꯗ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯃꯣꯏꯇꯥꯗ ꯑꯩ ꯂꯥꯟꯈ꯭ꯔꯦꯕ ꯑꯩ ꯁꯛ ꯐꯖꯕ ꯄꯥꯝꯗ꯭ꯔꯦ ꯑꯩ ꯁꯛ ꯐꯖꯕ ꯄꯥꯝꯗ꯭ꯔꯦ ꯏꯆꯥꯁꯤ ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯜꯂꯝꯂꯕꯗꯤ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯑꯣꯏꯔꯝꯂꯣꯏꯀꯣ ꯊꯥ ꯈꯔꯒꯤ ꯃꯇꯨꯡ ꯁꯛꯇ ꯂꯥꯏꯅꯤꯡ ꯑꯣꯏꯔꯝꯕꯤ ꯃꯅꯤ ꯃꯃꯧ ꯑꯅꯤꯃꯛ ꯁꯛ ꯐꯖꯕ ꯄꯥꯝꯈꯤꯗ꯭ꯔꯦ ꯁꯛ ꯐꯖꯕ ꯇꯥꯟꯅꯈꯤꯗ꯭ꯔꯦ ꯃꯁꯨꯒꯤ ꯃꯩꯁꯥꯛꯅ ꯃꯪꯗꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯂꯤ ꯄꯥꯛꯄꯤ ꯉꯧꯕ ꯅꯨꯡꯉꯥꯏꯇꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯃꯃꯥ ꯈꯔꯁꯨ ꯀꯥꯎꯊꯣꯛꯄ ꯇꯝꯂꯨ ꯀꯩꯗꯧꯔꯒꯦ ꯃꯁꯤ ꯍꯥꯏꯗꯅ ꯏꯁꯨꯗꯣ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦꯅꯦ ꯑꯩꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯑꯁꯤꯕ ꯃꯆꯥ ꯉꯥꯛꯇꯅꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯆꯠꯈꯤꯅꯤ ꯑꯀꯣꯟ ꯅꯍꯥꯟꯒꯤ ꯋꯥ ꯈꯛꯇꯅꯤ ꯏꯁꯨꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯒ ꯀꯨꯏꯅ ꯂꯩꯃꯤꯟꯅꯧ ꯇꯝꯂꯛꯇꯕꯒꯤ ꯏꯁꯨ ꯊꯣꯏꯕꯤꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯤꯕꯁꯦ ꯄꯥꯛꯄꯤ ꯃꯄꯤꯗꯨ ꯇꯞꯅ ꯇꯥꯔꯛꯏ ꯑꯗꯨꯒ ꯃꯈꯣꯜꯗꯨ ꯅꯤꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯣꯏ ꯄꯥꯄꯥ ꯏꯁꯨ ꯊꯣꯏꯕꯤꯗꯣ ꯍꯤꯡꯂꯝꯂꯕꯗꯤ ꯕꯕꯣꯛ ꯍꯥꯏꯗꯅ ꯀꯧꯔꯒ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯅꯤꯀꯣ ꯑꯄꯥꯛꯄ ꯁꯨꯃꯥꯡꯁꯤꯗ ꯃꯃꯥ ꯅꯪꯕꯨ ꯑꯗꯨꯝꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯅꯁꯥꯗꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯛꯆꯤꯟꯕ ꯍꯦꯜꯂꯅꯤ ꯍꯦꯟꯖꯁꯟ ꯏꯁꯨꯗꯤ ꯀꯥꯎꯕ ꯉꯝꯂꯣꯏ ꯑꯩꯗꯤ ꯍꯤꯛ ꯂꯥꯎꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯤ ꯑꯗꯨꯃꯛ ꯄꯥꯛꯄꯤ ꯃꯁꯥꯒ ꯃꯃꯧꯒꯗꯨ ꯅꯣꯛꯃꯤ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ ꯄꯥꯔꯤꯗꯨ ꯏꯃꯨꯡ ꯆꯪꯈ꯭ꯔꯤ ꯇꯅꯧꯕꯤ ꯃꯅꯦꯝꯒꯤ ꯅꯥꯛꯇ ꯐꯝꯊꯔꯛꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯅꯦꯝꯄꯣꯛ ꯏꯆꯥ ꯊꯣꯏꯕꯤꯒꯤ ꯊꯋꯥꯏꯅ ꯁꯥꯏꯑꯣꯟ ꯇꯧꯗꯨꯅ ꯅꯁꯨ ꯑꯃꯁꯨ ꯐꯪꯖꯗꯧ ꯏꯅꯦꯝꯄꯣꯛꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯃꯪꯂꯒ ꯂꯩꯕꯗꯣ ꯇꯣꯛꯄꯤꯔꯣ ꯃꯃꯥ ꯑꯣꯏꯔꯕꯁꯨ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯏꯅꯦꯝꯄꯣꯛꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯣ ꯅꯃꯧ ꯌꯦꯡꯕ ꯉꯝꯖꯗꯦ ꯏꯅꯦꯝꯄꯣꯛ ꯄꯥꯛꯄꯤ ꯍꯔꯥꯎꯅ ꯀꯔꯤ ꯑꯩꯒꯤ ꯏꯁꯨ ꯊꯣꯏꯕꯤ ꯍꯜꯂꯛꯂꯦ ꯍꯥꯏꯕ ꯃꯣꯏ ꯄꯥꯄꯥ ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯨ ꯑꯁꯦꯡꯕꯔꯣ ꯃꯣꯏ ꯄꯥꯄꯥ ꯑꯩꯒꯤ ꯏꯁꯨ ꯊꯣꯏꯕꯤꯗꯣ ꯃꯕꯣꯛ ꯑꯩꯒꯤ ꯑꯋꯥꯕ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯅ ꯍꯜꯂꯛꯂꯕꯀꯣ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯅꯩ ꯅꯨꯡꯁꯤꯅ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯄꯥꯛꯄꯤ ꯃꯁꯨꯗꯨ ꯄꯝꯂꯒ ꯂꯛꯅꯗꯨꯅ ꯂꯩꯔꯤ ꯁꯤꯕꯨ ꯑꯩꯒꯤ ꯏꯁꯨ ꯊꯣꯏꯕꯤꯗꯨꯔꯣ ꯁꯤꯕꯨ ꯑꯩꯒꯤ ꯏꯁꯨ ꯊꯣꯏꯕꯤꯗꯨꯔോ ꯑꯉꯥꯡꯗꯨꯁꯨ ꯃꯕꯣꯛꯅ ꯂꯛꯅꯔꯤꯕꯗꯨ ꯈꯪꯂꯕꯒꯨꯝ ꯃꯌꯥ ꯍꯧꯗ꯭ꯔꯤꯕ ꯌꯥꯔꯤꯗꯨꯒ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯏ ꯏꯁꯨ ꯊꯣꯏꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜꯁꯤꯗꯤ ꯑꯕꯣꯛꯀꯤ ꯊꯃꯣꯏꯁꯦ ꯏꯔꯥꯡ ꯂꯥꯡꯉꯤꯗ ꯇꯅꯧꯕꯤ ꯑꯉꯥꯡꯒꯤ ꯅꯤꯡꯊꯥꯗꯨ ꯁꯨꯔꯒ ꯄꯣꯂꯥꯡꯈꯣꯛꯇꯨꯗ ꯐꯧꯗꯣꯛꯅ ꯃꯁꯨ ꯃꯕꯦꯟ ꯑꯅꯤꯒꯤ ꯀꯨꯝꯍꯩꯗꯨ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯅꯣꯛꯆꯩ ꯉꯧꯕꯁꯤꯡꯗꯒꯤ ꯍꯜꯂꯛꯏ
ꯃꯅꯪꯒꯟꯗ ꯅꯝꯕꯨ ꯑꯆꯧꯕ ꯑꯃꯁꯨ ꯄꯣꯔꯗꯨꯅ ꯄꯥꯛꯄꯤꯅ ꯃꯣꯏ ꯄꯥꯕ ꯀꯔꯤꯅꯣ ꯅꯝꯕꯨꯋꯣ ꯊꯥꯕꯣꯋꯣ ꯆꯤꯡꯗ ꯑꯩꯅ ꯋꯥ ꯌꯥꯜꯂꯤꯉꯩ ꯑꯩꯅ ꯌꯥꯜꯂꯤꯕ ꯋꯥꯗꯨꯒꯤ ꯃꯅꯥꯛꯇ ꯎꯍꯩ ꯌꯥꯝꯅ ꯄꯥꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯣ ꯈꯔ ꯍꯦꯛ ꯄꯤꯔꯛꯄꯅꯤ ꯑꯩ ꯅꯅꯤꯅ ꯑꯃꯨꯛ ꯆꯥꯅ ꯇꯅꯧꯕꯤ ꯅꯤꯡꯊꯤꯅ ꯐꯧꯕ ꯂꯣꯏꯔꯗꯨꯅ ꯆꯪꯂꯛꯄꯗ ꯃꯄꯥ ꯆꯥꯅꯔꯗꯨꯅ ꯇꯞꯂꯤ ꯇꯞꯂꯤ ꯈꯨꯝꯂꯛꯂꯝꯃꯤ ꯏꯀꯨꯕꯣꯛ ꯅꯃꯧꯗꯤ ꯎꯍꯩ ꯆꯥꯗꯕ ꯀꯨꯏꯔꯦ ꯑꯃꯨꯛ ꯍꯟꯅ ꯎꯍꯩ ꯆꯥꯔꯣꯏꯁꯨ ꯈꯜ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯇꯅꯧꯕꯤ ꯉꯧꯕ ꯅꯣꯛꯂꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯅꯃꯧꯁꯨ ꯆꯥꯔꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯃꯅꯦꯝꯒꯤ ꯉꯥꯛꯇ ꯇꯥꯔꯦ ꯑꯣ ꯃꯅꯦꯝꯗꯤ ꯎꯍꯩ ꯍꯦꯟꯈꯤꯕ ꯀꯨꯏꯔꯦ ꯏꯁꯨꯒꯤ ꯆꯥꯅꯕ ꯊꯝꯕꯤꯒꯦ ꯍꯩ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯏꯁꯨꯒꯤ ꯎꯍꯩ ꯇꯨꯡꯁꯤꯜꯂꯒ ꯊꯝꯂꯕꯗꯤ ꯆꯥꯕ ꯌꯥꯔꯔꯣꯏꯅꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯄꯥꯅ ꯁꯛ ꯐꯖꯅꯕ ꯍꯦꯛ ꯆꯥꯔꯣꯗꯅ ꯀꯔꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯩ ꯏꯊꯟꯇ ꯆꯥꯕꯅ ꯐꯗꯧ ꯃꯥꯜ ꯏꯊꯟꯇ ꯐꯖꯅꯕ ꯍꯣ ꯅꯀꯣꯏ ꯏꯁꯣꯝ ꯁꯣꯝꯂꯗꯅ ꯀꯔꯤꯗꯨꯅ ꯐꯖꯗꯣꯏꯁꯤ ꯁꯛ ꯐꯖꯕ ꯍꯥꯏꯁꯤꯗꯤ ꯐꯅ ꯁꯦꯝꯅꯁꯨ ꯐꯖꯧ ꯌꯥꯔꯣꯏ ꯃꯃꯥ ꯄꯨꯛꯅꯨꯡꯒꯤ ꯐꯖꯔꯛꯇꯧꯅꯤ ꯈꯨꯁꯦꯝꯒꯤ ꯐꯖꯕꯅ ꯂꯤꯁꯥꯡ ꯁꯤꯠꯅ ꯐꯖꯧ ꯍꯥꯏꯕ ꯌꯥꯔꯣꯏ ꯆꯨꯝꯃꯤꯁꯨ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯊꯣꯡꯖꯤꯟꯗꯒꯤ ꯇꯅꯧꯕꯤꯅ ꯏꯈꯨꯕꯣꯛ ꯏꯅꯦꯝꯄꯣꯛꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯏꯅꯦꯝꯄꯣꯛꯇꯤ ꯃꯁꯥꯒꯤ ꯏꯃꯥ ꯄꯨꯛꯅꯨꯡꯒꯤ ꯐꯖꯕꯅꯤ ꯑꯗꯨꯒ ꯅꯃꯧꯅ ꯈꯨꯁꯦꯝꯒꯤ ꯐꯖꯕ ꯏꯅꯦꯝꯄꯣꯛꯀꯤ ꯐꯖꯕꯗꯤ ꯈꯨꯁꯦꯝꯒꯤ ꯅꯠꯇꯕꯅꯤꯅ ꯍꯧꯖꯤꯛ ꯑꯍꯜ ꯑꯣꯏꯔꯁꯨ ꯐꯖꯕ ꯃꯥꯡꯗ꯭ꯔꯤ ꯅꯃꯧꯗꯤ ꯈꯨꯁꯦꯝꯒꯤ ꯐꯖꯕꯅꯤꯅ ꯏꯁꯥꯒꯁꯤ ꯏꯅꯣꯏ ꯅꯣꯏꯔꯒ ꯃꯥꯏꯒꯁꯤ ꯂꯣꯏꯅ ꯊꯤꯔꯦ ꯄꯥꯛꯄꯤ ꯍꯥꯟꯅꯒꯤ ꯏꯃꯧ ꯁꯛ ꯐꯖꯕꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯁꯛ ꯊꯤꯔꯦ ꯍꯥꯏꯔꯤꯕ ꯁꯤꯅ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕ ꯃꯔꯝ ꯃꯣꯛꯄꯁꯨ ꯍꯦꯜꯂꯤꯗꯣ ꯏꯁꯨꯕꯨ ꯌꯦꯡꯁꯤꯟꯕꯁꯨ ꯍꯦꯜꯂꯤꯗꯣ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯣꯛꯏ ꯃꯈꯣꯏ ꯄꯨꯟꯅ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯄꯥꯔꯤꯁꯨ ꯈꯥꯎ ꯑꯃ ꯄꯥꯏꯔꯗꯨꯅ ꯆꯪꯂꯛꯏ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯑꯉꯥꯡ ꯏꯔꯨꯖꯕꯤꯗꯨꯅ ꯂꯩꯔꯝꯃꯤ ꯄꯥꯔꯤꯅ ꯑꯉꯥꯡ ꯏꯔꯨꯖꯕꯤꯔꯣ ꯏꯃꯥ ꯇꯅꯧꯕꯤ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯁꯤꯁꯦ ꯑꯗꯨ ꯂꯣꯏꯔꯒ ꯆꯥꯃꯤꯟꯅꯔꯣ ꯅꯅꯤꯅ ꯑꯃꯨꯛ ꯎꯍꯩꯁꯦ ꯄꯥꯛꯄꯤꯗꯨ ꯑꯁꯨ ꯂꯛꯅꯗꯨꯅ ꯂꯩ ꯇꯅꯧꯕꯤꯅ ꯍꯪꯂꯛꯏ ꯀꯔꯤ ꯀꯔꯤ ꯎꯍꯩꯅꯣ ꯃꯣꯏꯇꯥꯗ ꯁꯦꯝ ꯀꯣꯝꯂꯥ ꯂꯐꯣꯏ ꯑꯇꯩ ꯑꯇꯩ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤ ꯅꯍꯥꯟ ꯃꯈꯩ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯈꯨꯠꯁꯨꯃꯟ ꯐꯪꯂꯛꯄꯁꯤꯗ ꯂꯩꯕꯤꯔꯛꯄꯅꯤ ꯑꯩꯅ ꯆꯥꯅꯤꯡꯂꯝꯒꯅꯤ ꯍꯥꯏꯗꯅ ꯏꯃꯥꯒ ꯅꯪꯒ ꯑꯗꯨꯗꯤ ꯏꯀꯨꯕꯣꯛꯀ ꯃꯣꯏꯇꯥꯗꯒ ꯑꯣꯏꯅ ꯌꯦꯟꯅꯔꯒ ꯆꯥꯃꯤꯟꯅꯔꯣ ꯏꯅꯦ ꯏꯃꯧꯗꯤ ꯎꯍꯩ ꯆꯥꯗ꯭ꯔꯦ ꯑꯉꯥꯡꯁꯦ ꯁꯦꯟꯅꯕꯗ ꯆꯥꯅꯤꯡꯕꯒ ꯄꯣꯛꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯣꯏꯇꯥꯗꯒ ꯏꯀꯨꯕꯣꯛꯀ ꯑꯣꯏꯅ ꯑꯃꯨꯛ ꯁꯛ ꯐꯖꯕ ꯇꯥꯟꯅꯕꯤꯔꯣ ꯏꯅꯦ ꯏꯃꯧ ꯑꯃꯨꯛ ꯍꯜꯂꯒꯦ ꯑꯃꯨꯛ ꯌꯦꯡꯂꯒꯦ ꯑꯗꯨꯅ ꯐꯔꯗ꯭ꯔ ꯇꯅꯧꯕꯤ